ꯈꯕꯔꯒ ꯑꯩꯈꯣꯏ ꯌꯦꯜꯂꯒ ꯇꯧꯔꯛꯑꯒ ꯑꯗꯒꯤ ꯃꯊꯪ ꯗ꯭ꯔꯃꯥ ꯑꯥꯔꯇꯤꯁ ꯑꯗꯒꯤ ꯃꯊꯪ ꯏꯚꯟ ꯁꯦꯀꯂꯦꯟ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡ ꯃꯇꯤꯛ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯃꯐꯝ ꯑꯃꯗ ꯁꯥꯖꯩ ꯑꯃꯅ ꯁꯨꯝ ꯀꯟꯕꯗ ꯆꯩꯅꯥ ꯌꯥꯝ ꯐꯪꯉꯝꯃꯒ ꯂꯥꯁꯇꯗꯤ ꯃꯥꯒꯤ ꯁꯦꯟꯁ ꯂꯥꯛꯇꯕ ꯆꯩꯅꯥꯁꯤꯅ ꯍꯥꯏꯗꯤ ꯆꯩꯅꯥꯁꯦ ꯄꯪꯊꯔꯛꯄ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯁꯪꯁꯥꯔꯁꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯄ ꯄꯥꯝꯕ ꯃꯇꯥꯡ ꯑꯣꯏꯔꯦꯕ ꯉꯥꯎꯔꯛꯏꯅꯤꯀꯣ ꯋꯥꯠꯇꯅ ꯃꯀꯣꯛ ꯊꯣꯡꯕ ꯁꯛꯆꯨ ꯐꯖꯗꯗꯅ ꯃꯀꯣꯛ ꯊꯣꯡꯕꯃꯛ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯈ꯭ꯋꯥꯏ ꯃꯅꯤꯡꯗ ꯑꯣꯏꯔꯁꯨ 10ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯌꯥꯎꯔꯒ ꯆꯠꯄ ꯉꯝꯃꯤꯗꯅꯀꯣ ꯔꯤꯂꯤꯐ ꯒꯦꯡꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯀꯩꯅꯣ ꯑꯩꯅꯤꯗꯤ ꯈꯪꯍꯧꯔꯕ ꯃꯣꯏꯅ ꯁꯥꯞ ꯁꯣꯜꯍꯧꯋꯦ ꯑꯩ ꯅꯥꯀꯣꯡꯁꯤ ꯇꯥꯏꯑꯦꯕ ꯑꯩ ꯉꯁꯥꯏ ꯂꯥꯏꯔꯅꯤꯗꯤ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯂꯨꯄꯥ ꯑꯃꯐꯥꯎꯁꯨ ꯌꯥꯎꯗꯕ ꯂꯨꯄꯥ 50 ꯐꯥꯅ ꯌꯥꯎꯗꯅ ꯆꯠꯄ ꯈꯣꯡꯆꯠꯇꯨꯗ ꯂꯨꯄꯥ 100 ꯄꯤꯕ ꯄꯣꯠ ꯑꯃꯗꯤ ꯑꯩ ꯂꯩꯅꯕ ꯎꯄꯥꯏ ꯂꯩꯇꯦ ꯇꯥꯟꯊꯥꯒꯤ ꯗ ꯁ꯭ꯄꯣꯠꯂꯥꯏꯠ ꯁꯦꯁꯟ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯁꯟꯇꯣꯁ ꯁꯔꯃꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯤ ꯑꯃ ꯅ꯭ꯌꯨꯁꯄꯦꯄꯔ ꯕꯣꯏ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯃꯊꯪ ꯂꯥꯛꯄꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯃꯦꯒꯥ ꯁ꯭ꯇꯥꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯄꯨꯂꯔ ꯑꯥꯔꯇꯤꯁ ꯑꯃ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯔꯒ ꯃꯁꯥꯅ ꯁꯦꯝꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯖꯔꯅꯤ ꯑꯃ ꯃꯥꯒꯤ ꯖꯔꯅꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔ ꯁ꯭ꯀ꯭ꯔꯤꯟ ꯐꯤꯜꯝꯒꯤ ꯑꯗꯨꯒꯨꯝꯕ ꯐꯝꯄꯥꯛꯊꯛꯁꯤꯗ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯀꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯌꯥꯝꯕꯅꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯃꯌꯥꯝ ꯃꯇꯝ ꯊꯤꯟꯗꯕ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯂꯥꯏꯐꯀꯤ ꯁ꯭ꯇ꯭ꯔꯒꯜ ꯀꯌా ꯑꯃ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯇꯨꯡꯗ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩꯕꯤꯔꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯉꯁꯤ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯒꯦꯁꯠ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯁꯇꯔ ꯒꯨꯔꯨꯃꯦꯝ ꯕꯣꯅꯤ ꯁꯔꯃ ꯗꯥꯕꯣꯅꯤ ꯉꯁꯤꯒꯤ ꯇꯥꯟꯊꯥꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯣꯠꯂꯥꯏꯠ ꯁꯦꯁꯟꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯕꯨ ꯁꯣ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯈꯟꯅꯕ ꯀꯩꯅꯣꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯃꯣꯃꯦꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯟꯊꯥꯕꯨ ꯊꯥꯒꯠꯆꯔꯤ ꯗꯥꯕꯣꯅꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯁꯦ ꯈ꯭ꯔꯥꯏꯁꯤꯁꯁꯦ ꯊꯥ 19 ꯁꯨꯖꯜꯂꯛꯑꯦ ꯑꯗꯣ ꯑꯦꯖ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯦꯖ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯑꯦꯖ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯀꯝꯗꯧꯅꯗꯤ ꯑꯩꯈꯣꯏ ꯁꯔꯚꯥꯏꯚ ꯇꯧꯕꯤꯔꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁ꯭ꯋꯥꯏꯁꯤ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯊꯣꯛꯅꯤꯡꯗꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇ ꯅꯠꯇꯦ ꯂꯣꯏꯅ ꯁꯨꯔꯒ ꯆꯥꯕ ꯑꯩꯈꯣꯏꯁꯨ ꯁꯨꯔ ꯆꯥꯕ ꯃꯅꯨꯡ ꯆꯜꯂꯤꯅꯤ ꯁꯨꯕꯩ ꯃꯑꯣꯡ ꯃꯥꯟꯅꯗꯕꯩ ꯋꯥꯅꯦꯕ ꯂꯣꯏꯅꯃꯛꯇ ꯄꯣꯠ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯐꯥꯎꯕꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅꯃꯛꯇ ꯏꯐꯦꯛ ꯇꯧꯔꯤꯅꯦꯕ ꯁꯦꯟꯃꯤꯠꯂꯣꯟꯗꯗꯤꯀꯣ ꯇꯪꯗꯨ ꯂꯩꯇꯥꯔꯛꯇꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯁꯤꯅ ꯆꯩꯊꯦꯡ ꯄꯤꯕꯗꯨꯗ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯋꯥꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯋꯥꯏ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯑꯗꯥꯏꯗꯨ ꯆꯞ ꯃꯥꯟꯅꯅ ꯋꯥꯃꯤꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯣꯏꯅ ꯊꯝꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛ ꯀꯣꯚꯤꯗꯀꯤ ꯄꯦꯟꯗꯦꯃꯤꯛꯀꯤ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯄꯦꯟꯗꯦꯃꯤꯛꯀꯤ ꯌꯥꯝ ꯁꯥꯡꯕ ꯈꯣꯡꯆꯠ ꯑꯃ ꯂꯩꯈ꯭ꯔꯦ ꯐꯥꯔꯁ ꯋꯦꯕꯇ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯒꯤ ꯁꯦꯀꯦꯟ ꯋꯦꯕꯇꯨꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯒꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯥꯝ ꯊꯝꯃꯦꯕ ꯅꯤꯌꯣꯝ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯊꯝꯃꯒ SOP ꯉꯥꯛꯑꯒ ꯇꯧꯕ SOP ꯉꯥꯛꯑꯒ ꯏꯁꯩ ꯇꯥꯕ SOP ꯉꯥꯛꯑꯒ ꯁꯤꯃꯥ ꯌꯦꯡꯕꯗꯤ ꯌꯥꯕ ꯅꯠꯇꯕ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯗꯕꯅ ꯈꯨꯗꯣꯡꯆꯥꯗꯕꯒꯤ ꯉꯥꯛꯇ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯊꯥ 19 ꯁꯨꯖꯜꯂꯛꯑꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯗꯤ ꯁꯤꯗꯤ SOPꯒꯤ ꯑꯃꯨꯛ ꯅꯠꯇ꯭ꯔꯦ ꯑꯇꯣꯞꯄ ꯄꯔꯁꯄꯦꯛꯇꯤꯞꯇ ꯌꯦꯡꯀꯥꯟꯗ
ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯥꯏꯗꯨꯅꯦꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯍꯥꯏꯁꯤꯃꯛꯇꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯆꯥꯕ ꯄꯣꯠꯅꯤ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯁꯤꯗꯗꯤ ꯁꯤꯒꯤ ꯚꯥꯏꯕꯁꯤꯗꯗꯤ ꯃꯌꯥꯝ ꯇꯧꯕꯤꯔꯣꯅ ꯊꯥꯗꯣꯛꯑꯁꯨ ꯀꯩꯁꯨ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯄꯥꯔꯐꯣꯔꯃꯔ ꯑꯃ ꯑꯣꯏꯅ ꯑꯦꯟꯇꯔꯇꯦꯅꯔ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯥꯔꯦ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯐꯥꯎꯗ ꯑꯩꯈꯣꯏ ꯄꯔꯐꯣꯔꯝ ꯇꯧꯕꯒꯤ ꯚꯥꯏꯕ ꯋꯥꯈꯜꯂꯣꯟ ꯁꯤꯗꯤ ꯃꯨꯠꯇ ꯆꯠꯄ ꯄꯣꯠꯅꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯗꯨꯝ ꯄꯨꯔꯒ ꯂꯩꯔꯒ ꯄꯔꯐꯣꯔꯃꯔ ꯑꯩꯈꯣꯏꯐꯥꯎꯗ ꯏꯀꯥꯏꯖꯕ ꯍꯥꯏꯗꯤ ꯐꯥꯎꯕ ꯃꯇꯝꯅꯦꯕ ꯍꯥꯏꯗꯤ ꯏꯁꯄꯦꯁ ꯄꯤꯔꯐꯥꯎꯗ ꯏꯁꯄꯦꯁ ꯄꯤꯔꯐꯥꯎꯗ ꯊꯤꯡꯕ ꯅꯠꯇ꯭ꯔꯒ ꯈꯣꯠꯄ ꯇꯧꯒꯨꯝꯁꯦ ꯍꯥꯏꯕ ꯅꯠꯇꯕꯗ ꯇꯧꯔꯣ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗ ꯄꯔꯐꯣꯔꯝ ꯇꯧꯅꯤꯡꯗꯕꯒꯤ ꯀꯅꯥꯝ ꯇꯧꯅꯤꯡꯉꯣꯏ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒꯤ ꯃꯨꯠ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯦꯖ ꯑꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯈꯥꯡꯕ ꯇꯥꯕꯅꯤ ꯀꯟꯀ꯭ꯂꯨꯖꯟ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯋꯥꯠ ꯍꯦꯄꯟ ꯇꯨ ꯅꯦꯛꯁ ꯁꯤꯀ꯭ꯋꯦꯟꯁ ꯅꯦꯛꯁꯁꯤꯟꯗ ꯀꯩ ꯂꯥꯛꯇꯣꯏꯅꯣ ꯃꯊꯪꯒꯤ ꯄꯟꯗꯨꯞꯇ ꯀꯩ ꯂꯥꯛꯇꯣꯏꯅꯣ ꯀꯔꯤꯃꯛꯇꯕꯨ ꯊꯣꯛꯂꯛꯀꯗꯒꯦ ꯍꯣꯏ ꯑꯗꯨ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯊꯝꯅꯤꯡꯉꯦ ꯇꯁꯦꯡꯅ ꯁꯦꯟꯃꯤꯠꯂꯣꯟꯗꯗꯤ ꯀꯥ ꯍꯦꯟꯅ ꯃꯁꯤ ꯁꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯌా ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯇꯧꯔꯛꯄꯁꯤꯗꯗꯤ ꯃꯃꯥꯡꯗꯒꯤꯁꯨ ꯇꯥꯖꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯒ ꯍꯧꯕꯤꯔꯛꯏꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯖꯩ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯝꯗꯧꯅꯗꯤ ꯑꯩꯈꯣꯏ ꯑꯩꯅ ꯉꯁꯥꯏ ꯏꯟꯇ꯭ꯔꯣ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯕꯣꯅꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥꯗꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯈꯕꯔꯒ ꯑꯩꯈꯣꯏ ꯌꯦꯜꯂꯒ ꯇꯧꯔꯛꯑꯒ ꯑꯗꯒꯤ ꯃꯊꯪ ꯗ꯭ꯔꯃꯥ ꯑꯥꯔꯇꯤꯁ ꯑꯗꯒꯤ ꯃꯊꯪ ꯏꯚꯟ ꯁꯦꯀꯂꯦꯟ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡ ꯃꯇꯦꯛ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯧꯔꯛꯄꯁꯤꯗ ꯑꯩ ꯂꯥꯏꯐꯁꯦ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯦ ꯑꯩ ꯑꯋꯥꯕ ꯋꯥꯔꯤ ꯂꯤꯅꯤꯡꯗ꯭ꯔꯦ ꯃꯁꯦ ꯃꯤꯅ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯥꯏ ꯑꯁ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯥꯛꯑꯗꯤ ꯑꯋꯥ ꯑꯅꯥ ꯉꯥꯛꯇ ꯂꯥꯛꯑꯅꯤꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯑꯩ ꯈꯪꯅ ꯆꯥꯟꯅꯕꯅ ꯑꯩꯅ ꯁꯨꯝ ꯏꯁꯝ ꯁꯝꯅ ꯑꯩ ꯂꯥꯏꯐꯁꯦ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯀꯃꯥꯏꯅ ꯇꯧ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯃꯐꯝ ꯑꯃꯗ ꯁꯥꯖꯩ ꯑꯃꯅ ꯁꯨꯝ ꯀꯟꯕꯗ ꯃꯐꯝ ꯍꯟꯖꯟ ꯀꯜꯂꯛꯀꯥꯟꯗ ꯆꯩꯅꯥ ꯌꯥꯝ ꯐꯪꯉꯝꯃꯒ ꯂꯥꯁꯇꯗꯤ ꯃꯥꯒꯤ ꯁꯦꯟꯁ ꯂꯥꯛꯇꯕꯗ ꯆꯩꯅꯥꯁꯤꯅ ꯍꯥꯏꯗꯤ ꯆꯩꯅꯥꯁꯦ ꯄꯪꯊꯔꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯁꯨ ꯐꯨꯕꯁꯤ ꯍꯦꯟꯖꯜꯂꯛꯑꯀꯥꯟꯗꯗꯤ ꯆꯩꯅꯥꯈꯣꯜ ꯃꯥꯡꯉꯛꯑꯦꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤꯡꯉꯤ ꯑꯩ ꯆꯩꯅꯥ ꯐꯪꯉꯛꯇ꯭ꯔꯦ ꯑꯩ ꯂꯅꯥꯏ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯆꯩꯊꯦꯡ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯗꯝꯈꯣꯜ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯏꯁꯣꯔꯗ ꯑꯩ ꯅꯤꯗ꯭ꯔꯦꯗꯤ ꯑꯩꯅ ꯏꯁꯣꯔ ꯈꯣꯏꯔꯝ ꯀꯥꯟꯗ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯀꯠꯄꯁꯦ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯩꯁꯤ ꯁꯨꯝ ꯑꯩꯉꯣꯟꯗꯒꯤ ꯄꯣꯛꯂꯛꯄ ꯋꯥꯈꯜꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯪ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯄꯤꯕ ꯆꯥꯡꯌꯦꯡꯁꯦ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ ꯂꯣꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯍꯜꯂꯒ ꯆꯦꯟꯒꯗꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ ꯍꯜꯂꯒ ꯆꯦꯜꯂꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯍꯥꯏꯔꯝꯃꯦ ꯏꯃꯥꯅ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯋꯥꯅ ꯍꯧꯔꯛꯄꯅꯤꯅ ꯏꯃꯥꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯏꯃꯥꯁꯨ ꯌꯥꯝ ꯋꯥꯃꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯍꯟꯊꯗꯅꯕ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯏꯕꯨꯡꯉꯣ ꯏꯁꯣꯔꯅ ꯄꯤꯕ ꯆꯥꯡꯌꯦꯡꯅꯤ ꯆꯥꯡꯌꯦꯡꯁꯤ ꯅꯪ ꯀꯌꯥꯝ ꯈꯥꯡꯕ ꯀꯟꯒꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯈꯥꯡꯕ ꯀꯟꯒꯦ ꯌꯦꯡꯉꯤꯅꯤ ꯑꯁꯤ ꯆꯥꯡꯌꯦꯡꯁꯦ ꯃꯥꯏ ꯄꯥꯛꯑꯗꯤ ꯁꯛꯁꯦꯁꯅ ꯉꯥꯏ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤꯗꯣ ꯑꯗꯨꯅꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯗ ꯕꯤꯂꯤꯞ ꯇꯧꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯑꯃꯅꯤ ꯄꯨꯟꯅ ꯋꯥꯃꯤꯟꯅꯕꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ ꯐ꯭ꯂꯛꯆꯨꯌꯦꯁꯟ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯅꯦꯝ ꯑꯋꯥꯡ ꯌꯥꯝꯅ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯨꯡꯉꯥꯏꯔꯝꯕꯁꯦ ꯍꯌꯦꯡ ꯀꯩ ꯌꯧꯔꯛꯇꯣꯏꯅꯣ ꯈꯪꯗꯕ ꯀꯩꯅꯣꯝꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔ ꯆꯠꯂꯦ
그 롤러 코스터기 타입. 시기 플럭추에이션제 암나 이건데 양 시 안강에 시기 장 게노시다 좀 라이 아두나 내가 sai 안전전 양절라 간데 제나 방았다 와이디 그럼 갈랐다 나 아두 센스레스 하이다 아도 아두냐다 우직 초도 힝더버디야다니나 이사니 레레 힝더버디야다니나 lepadiya다니나 sometimes confused or ai kai to no adi aigi entertainment gi keno sida aina professional in saram jidi pura keno to uramnina kari torga ai imung thak to no kari torga ai family support to no na kan kanda confused or kai ango pai no na di tawroidaba thabak ka tawkhalak paidi madugi kari haitare thabam ma tawde amunna consider to wanga maktaba farani gan hek tok salluba to adu mai wa khan mok ta lai sometimes ana andak si sigi kano sila kan irang si tholak megi hokiba 2023 me homsidagi som khangamuduna thaniung khangamaga ko ai anxiety charang na ba myam langde kai muk tor ki da labuk ta kummaga hinjang na pi thadana yam peaceful ba aduna paisa yam lakne yam na ta yam phangi yam nuai materialistic 상차지들이 랍톡과 마땅 우리 ngori니고 이거 다 작크가 요박 빠이가 그냥나 비타바 아다이다 있는 통화가 가보가보 프레셔 쿠커다가 까마가 둥그라 돌아가 그러가 아리 좀 자살라가 나가 보다 타바가 뭔가 수르가 농당 외럼 юм다가 할까다 산티 방에 비사 그 마이나 anh là sai cái đầu tiên nó confusion nằm là anh gì backup vào trong cái nó tông nó vậy đó anh là spam ra vậy đó anh nào mà mana cái nó tông rồi mana số maruin là mana si chính thổ pira cái đó mà cái institution mà cái UPSC keno tongna na ba hau re da du so dum lai wi rang jina keno tongam da ba ai covid na mu yai khai crisis di civil service ka to da ba yam selected way like kai na panglai leiti ado manipur da di mu khara sen thungi financial keno ngam da ba sing du na ko IS ka di thaning ba lai ma sa ai di akhoi gumba imung da gi di kanana Delhi gi acho institution da matam ma ra hai tare pisa yam ting na keno to udi ngam da hai tare adu gumba singdu mangai re khara sida keno to ja preparation to isiko adu ju covid amung ya khai bi re di mu lan mu lai sida krai de sida di civil service ki wakhan khan doino charang na bane khara ke no torom bazu leiram bazu do Delhi de kai da ngamna bu pai leina ana aina library imaga ke no to koi reading hall hainari si seat 44 seat capacity lei ko mami am tang thambiram mithoi mihan campus haina mithoi mihan campus MMC library di dum yamna nuksi idea ai akhoi gi leiriba jaga si so dum like pa ba yam ngai ba jaga oi ba hai tare le id like manu oi ni na noise itaba gai nam ai hing chu pa gi har so dum insecure ba kem leita ba hai tare library bo ti am my partner dum ma experiencing adi need thaga da ba ton ma competitive exam gi leidan ko nuga UPSC gi wana di coaching to ngamdre Manipur optional khara toram ya so
ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯦ ꯎꯝ ꯂꯩꯇꯦ ꯍꯥꯏꯗꯤ ꯂꯩ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯎꯝ ꯑꯗꯨꯅ ꯑꯗꯨꯒ MMC ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯅꯤ나 ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯨꯗꯤ ꯕꯤꯜꯗꯤꯡ ꯋꯥꯏꯕꯒꯤ ꯔꯦꯟꯠ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯩ ꯎꯝ ꯁꯤꯗꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯀꯩ ꯇꯧꯔꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯤꯒꯦꯅ ꯇꯧꯕꯗꯒꯤ ꯍꯧꯈꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟꯁꯤꯗꯒꯤ ꯑꯃꯨꯛ 11-12ꯀꯤ ꯎꯝ MMCꯒꯤ ꯑꯟꯗꯔ ꯗ ꯑꯦꯖꯤꯁ ꯑꯣꯐ MMC ꯍꯥꯏꯔꯒ ꯀꯤꯌꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯑꯣꯏꯅ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ 11-12ꯀꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯦꯗ ꯇꯧꯁꯜꯂꯀꯥꯟꯗ ꯎꯝ ꯑꯗꯨꯁꯨ ꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯕꯛꯇꯤ ꯂꯦꯞꯇꯦ ꯎꯝ ꯎꯝ ꯊꯕꯛꯇꯤ ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯕ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯉꯝꯕ ꯆꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤ ꯂꯩꯕꯥꯛꯀꯤꯁꯨ ꯑꯗꯨꯝ ꯑꯩꯁꯤꯅꯦ ꯂꯥꯏꯔꯕ ꯃꯤꯗꯤ ꯋꯥ ꯈꯪꯗꯦꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯕ ꯋꯥꯅꯦ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯀꯥꯟꯗꯒꯁꯨ ꯁꯝꯇꯥꯏꯝꯁ ꯃꯤ ꯑꯩ ꯉꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯈꯛꯇꯪ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯂꯝꯕꯤꯗ ꯆꯠꯀꯥꯟꯗ ꯎꯝ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯀꯩꯅꯣ ꯏꯀꯥꯏ ꯍꯨꯟꯗꯣꯛꯇꯅ ꯎꯝ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯩ ꯎꯝ ꯁꯔꯞ ꯑꯗꯒꯤ ꯀꯦꯟꯗꯜ ꯀꯦꯟꯗꯜꯒꯨꯝꯕ ꯙꯨꯞ ꯙꯨꯞ ꯎꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯄꯣꯠꯅꯤ ꯁꯝꯇꯥꯏꯝꯁ ꯂꯩꯔꯝꯗꯅ ꯂꯥꯛꯄ ꯌꯥꯎꯏ ꯎꯝ ꯑꯩꯅꯦꯗꯤ ꯈꯪꯕ ꯎꯝ ꯈꯪꯍꯧꯔꯕ ꯎꯝ ꯃꯣꯏꯅ ꯁꯥꯞ ꯁꯣꯜꯍꯧꯋꯦ ꯑꯩ ꯅꯥꯀꯣꯡꯁꯤ ꯇꯥꯏꯑꯦꯕ ꯎꯝ ꯑꯩ ꯉꯁꯥꯏ ꯂꯥꯏꯔꯃꯤꯗꯤ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯂꯨꯄꯥ ꯑꯃꯐꯥꯎꯁꯨ ꯌꯥꯎꯗꯕ ꯂꯨꯄꯥ 50 ꯐꯥꯅ ꯌꯥꯎꯗꯅ ꯆꯠꯄ ꯈꯣꯡꯆꯠꯇꯨꯗ ꯎꯝ ꯂꯨꯄꯥ 100 ꯄꯤꯕ ꯄꯣꯠ ꯑꯃꯗꯤ ꯑꯩ ꯂꯩꯅꯕ ꯎꯄꯥꯏ ꯂꯩꯇꯦ ꯎꯝ ꯑꯗꯨꯒꯤ ꯇꯥꯟꯖꯥꯐꯥꯎꯗ ꯌꯥꯎꯔꯛꯑꯦꯕ ꯍꯧꯖꯤꯛ ꯊꯣꯛꯏꯁꯦ ꯎꯝ ꯑꯗꯨꯅ ꯏꯆꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯨꯅ ꯁꯝ ꯃꯐꯝ ꯑꯃꯗ ꯍꯥꯏꯗꯤ ꯃꯣꯏꯅ ꯈꯜꯂꯝꯒꯗꯕꯗꯣ ꯑꯩ ꯃꯁꯤ ꯅꯨꯄꯥꯁꯤ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯉꯥꯛꯆꯥꯎ ꯊꯦꯛꯄ ꯀꯩꯅꯣ ꯑꯣꯏꯅ ꯎꯔꯝꯒꯗꯕ ꯍꯥꯏꯗꯤ ꯉꯥꯡꯅꯔꯝꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯤ ꯉꯥꯡꯅꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯈꯟꯖꯕ ꯐꯥꯎꯖꯕꯗꯣ ꯌꯦꯁ ꯁꯤꯁꯦ ꯑꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯎꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯗ ꯑꯗꯨꯝ ꯍꯣꯏ ꯑꯋꯥꯡꯕ ꯊꯥꯛꯇ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯗꯦ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯄꯨꯂꯞ ꯁꯝꯖꯜꯂꯛꯑꯀꯥꯟꯗ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯅꯤꯡꯉꯦ ꯀꯅꯥꯗ ꯍꯥꯏꯗꯣꯏꯅꯣ ꯂꯩꯉꯥꯛꯇ ꯍꯥꯏꯗꯣꯏꯔꯣ ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯍꯜꯂꯒ ꯂꯣꯏꯁꯟꯅꯕ ꯀꯟꯀ꯭ꯂꯨꯖꯟ ꯑꯃ ꯂꯥꯛꯍꯟꯕꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯂꯣꯏ ꯋꯥꯃꯤꯟꯅꯔꯅꯦꯕ ꯂꯣꯏꯅ ꯋꯥꯃꯤꯟꯅꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯁꯣꯛꯆꯟꯈꯤꯕꯗꯨ ꯀꯣꯛꯈꯠꯂꯛꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯃꯇꯝ ꯑꯃꯨꯛ ꯌꯥꯝ ꯆꯪꯉꯤ ꯋꯥꯕꯗꯤ ꯐꯖꯅ ꯋꯥꯔꯦ ꯋꯥꯕꯗꯤ ꯐꯖꯅ ꯋꯥꯔꯦ ꯑꯗꯨꯒ ꯍꯟꯕꯗꯤ ꯂꯩꯇꯦ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦ ꯑꯗꯨꯝ ꯍꯣꯠꯅꯕꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯏꯐ ꯏꯁ ꯑꯦ ꯖꯔꯅꯤ ꯅꯣꯠ ꯑꯦ ꯗꯦꯁꯇꯤꯅꯦꯁꯟ ꯍꯥꯏꯗꯅ ꯍꯥꯏꯅꯩꯗꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯄꯦꯟꯕ ꯀꯩꯁꯨ ꯅꯥꯏꯔꯣꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯦꯇꯔꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯂꯟ ꯊꯨꯝꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯄꯦꯟꯕ ꯅꯥꯏꯔꯛꯇꯕꯗꯒꯤ ꯑꯄꯦꯟꯕ ꯊꯤꯔꯛꯄꯗ ꯂꯥꯏ ꯑꯣꯏ ꯅꯤꯡꯈꯠꯅꯔꯛꯏꯅꯦ ꯄꯨꯝꯅꯃꯛ ꯀꯩꯅꯣ ꯇꯧꯔꯒ ꯕꯤꯂꯤꯌꯅꯔ ꯃꯌꯥꯝ ꯑꯃ ꯂꯟ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯁꯪꯁꯥꯔꯁꯤꯗ ꯁꯨꯡ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗ꯭ꯔꯕ ꯃꯁꯥꯁꯦ ꯑꯗꯣ ꯕꯥꯞꯇꯥꯏꯁ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯂꯝꯕꯣꯏꯔꯒ ꯄꯨꯂꯞ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯥꯏꯅꯤꯡꯕ ꯀꯣꯛꯊꯣꯛꯑꯝꯕ ꯌꯥꯏꯅꯦ ꯍꯥꯏꯗꯤ ꯄꯦꯟꯕ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯊꯤꯔꯛꯄꯅꯦꯕ ꯁꯤꯒꯤ ꯒꯦꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯒꯣꯜ ꯑꯃ ꯇꯥꯅꯅꯤ ꯒꯣꯜꯗꯣ ꯐꯪꯉꯅꯤ ꯑꯗꯨꯒꯤ ꯒꯣꯜꯗꯣ ꯐꯪꯉ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯒꯣꯜ ꯑꯃꯃꯨꯛ ꯑꯦꯇꯦꯝ ꯇꯧꯅꯤ ꯑꯗꯨ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯩ ꯆꯔꯥꯡꯅꯅꯤ ꯑꯗꯨ ꯑꯃꯨꯛ ꯐꯪꯉꯅꯤ ꯑꯗꯨ ꯑꯃꯃꯨꯛ ꯑꯩ ꯐꯤꯂꯝ ꯀꯨꯝꯖꯔꯤꯕ ꯑꯩ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯑꯃꯨꯛꯇꯪ ꯀꯥꯕ ꯐꯪꯉꯗꯤꯅ ꯑꯩꯈꯣꯏ ꯇꯣꯟꯊꯣꯏ ꯐꯤꯖꯤ ꯃꯅꯤꯗ
ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯔꯥꯎꯋꯦ ꯑꯁ ꯑꯩꯒꯤꯁꯨ ꯅꯨꯃꯤꯠ ꯑꯝꯇꯪ ꯂꯥꯛꯑꯗꯤ ꯈꯜꯂꯤ ꯂꯥꯛꯇꯦ ꯂꯥꯛꯇꯦ ꯍꯧꯖꯤꯛꯁꯨ ꯀꯩꯒꯨꯝꯕ ꯂꯥꯛꯑꯦꯅ ꯈꯜꯂꯁꯦꯕ ꯑꯩꯈꯣꯏ ꯇꯣꯟꯊꯣꯏꯅꯗꯤ ꯒꯣꯜꯗꯟ ꯒ꯭ꯂꯣꯕꯀꯨꯝꯕ ꯑꯃꯨꯛ ꯈꯜꯂꯝꯕ ꯌꯥꯏꯑꯕ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯇꯨ ꯐꯪꯉ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯑꯣꯁꯀꯥꯔꯁꯨ ꯈꯜꯂꯝꯕ ꯌꯥꯏ ꯂꯣꯏꯕ ꯑꯁꯤꯗꯤ ꯑꯦꯅꯤ ꯀꯩꯅꯣꯗ ꯑꯩ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯀꯩꯅꯣꯁꯤꯗꯤ ꯂꯝꯖꯦꯟꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ ꯃꯣꯡꯐꯝꯗꯨꯅꯦꯕ ꯑꯔꯣꯏꯕ ꯗꯦꯁꯇꯤꯅꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯁꯨ ꯑꯩ ꯏꯁꯩ ꯃꯌꯦꯛ ꯑꯃꯈꯛ ꯏ ꯑꯩꯈꯣꯏ ꯑꯥꯔꯕꯤꯅ ꯁꯛꯏ ꯀꯣꯚꯤꯠ ꯃꯅꯨꯡꯗꯅꯤ ꯑꯩꯗꯤ ꯏꯁꯩ ꯃꯌꯦꯛ ꯏꯕꯁꯨ ꯅꯠꯇꯦ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯀꯩꯅꯣꯗꯨꯅꯦ ꯉꯁꯤꯗꯒꯤ ꯍꯌꯦꯡꯗꯒꯤ ꯍꯪꯆꯤꯠ ꯈꯨꯁꯥ ꯊꯦꯛꯇꯨꯅ ꯆꯠꯂꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯅꯔꯤ ꯑꯩꯁꯨ ꯑꯩ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯃꯥꯁꯨ ꯄꯟꯊꯨꯡꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯃꯠꯇꯅꯦ ꯃꯣꯡꯐꯝꯗꯨꯅꯤ ꯄꯟꯊꯨꯡꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯁꯩ ꯉꯁꯤ ꯇꯟꯖꯥ ꯆꯥꯏꯉꯩꯁꯤ ꯃꯄꯥ ꯇꯥꯔꯦ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯗꯨꯗꯤ ꯁꯦꯝ ꯗꯦꯁꯇꯤꯅꯦꯁꯟꯅꯤ ꯌꯧꯕꯗꯨ ꯌꯥꯗꯅꯤ ꯑꯗꯣ ꯁꯤ ꯆꯩꯊꯦꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯤꯅ ꯑꯩꯒꯤ ꯋꯥꯔꯤꯅꯤꯀꯣ ꯂꯅꯥꯏ ꯑꯩ ꯁꯨꯝ ꯈꯜꯂꯤ ꯑꯩ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕꯅꯤ ꯑꯩꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯊꯨꯞꯈ꯭ꯔ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯥꯡꯗꯣꯛꯄꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯍꯧꯅꯦꯕ ꯑꯗꯨꯗꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯑꯩꯁꯤ ꯌꯥꯝ ꯈꯜꯂꯤ ꯖꯥꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯒ ꯁꯝꯇꯥꯏꯝꯁ ꯇꯨꯝ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯅꯪꯅ ꯄꯤꯕ ꯑꯩꯈꯣꯏ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯒꯤ ꯁ꯭ꯇꯦꯖ ꯂꯥꯏꯐꯁꯤ ꯁ꯭ꯇꯦꯖꯅꯦ ꯀꯝꯄꯤꯌꯔ ꯇꯧꯏ ꯑꯩꯈꯣꯏꯅ ꯐꯝꯄꯥꯛꯁꯤꯗ ꯄꯤꯕ ꯀꯦꯔꯦꯛꯇꯔꯗꯨ ꯑꯩꯅ ꯔꯣꯜ ꯇꯧꯕꯅꯤꯗꯅꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯦꯠ ꯁꯥꯕ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯃꯥꯟꯅꯗꯦ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯦ ꯇꯥꯏꯕꯪ ꯐꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯔꯣꯜ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯩ ꯑꯦꯛꯇꯤ ꯐꯖꯅ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯔꯣꯜꯁꯦ ꯑꯩ ꯐꯖꯅ ꯑꯦꯛ ꯇꯧꯋꯦ ꯂꯤꯂꯥꯗꯤ ꯐꯖꯅ ꯁꯥꯟꯅꯔꯤ ꯌꯥꯝ ꯊꯤꯅ ꯇ꯭ꯔꯦꯖꯤꯛ ꯑꯣꯏꯕ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯣ ꯐꯖꯅ ꯑꯦꯛꯇꯤ ꯇꯧꯋꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯤ ꯄꯨꯟꯁꯤꯒꯤ ꯂꯤꯂꯥꯁꯤꯗ ꯕꯦꯁ ꯑꯦꯛꯇꯔꯗꯤ ꯑꯩ ꯇꯥꯐꯝ ꯊꯣꯛꯏ ꯀꯥꯏꯅ ꯑꯩꯅ ꯏꯁꯣꯔꯗ ꯁꯨꯝ ꯑꯩ ꯇꯥꯐꯝ ꯌꯥꯏ ꯅꯪ ꯄꯤꯕ ꯔꯣꯜꯁꯦ ꯑꯩ ꯐꯖꯅ ꯄꯣꯔꯇ꯭ꯔꯦ ꯇꯧꯋꯦ ꯑꯩ ꯀꯔꯤꯝꯇ ꯅꯪꯅ ꯄꯤꯔꯛꯄꯗ ꯑꯩ ꯂꯠꯅꯕ ꯑꯝꯇ ꯂꯩꯇꯦ ꯁꯤꯅ ꯀꯩꯅꯣꯅꯤ ꯑꯗꯣ ꯂꯥꯏꯐꯀꯤ ꯀꯩꯅꯣꯁꯤꯗꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯉꯛꯑꯦ ꯑꯩꯒꯤ ꯇꯣꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯁꯥꯁꯤꯗꯤ ꯃꯥꯡꯗꯦꯗꯅ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯑꯃꯨꯛ ꯎꯔꯛꯑꯦ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗꯗꯤ ꯁꯝꯇꯥꯏꯝꯁ ꯅꯤꯡꯍꯟꯅꯕ ꯈꯔ ꯂꯥꯛꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯅꯔꯖꯤ ꯑꯗꯨꯝ ꯍꯟꯊꯔꯛ ꯇꯥꯕꯅꯤ ꯑꯗꯣ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯑꯁꯥ ꯑꯃꯨꯛ ꯈꯟꯕ ꯑꯩꯅ ꯇꯥꯔꯒꯦꯠꯇ ꯕꯨꯜꯗ ꯄꯥꯝꯗ꯭ꯔꯁꯨ ꯏꯆꯥꯗꯤ ꯂꯩꯔꯤꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃꯗꯤ ꯑꯗꯨꯒꯤ ꯊꯥꯖꯕ ꯑꯃꯒꯗꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯑꯁꯥꯗꯨꯅ ꯑꯃꯨꯛ ꯃꯌꯣꯟ ꯃꯆꯥ ꯑꯃ ꯅꯥꯀꯟꯗ ꯆꯣꯡꯊꯣꯔꯛꯄ ꯑꯗꯨꯗꯤ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯩ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯨꯁꯟꯈ꯭ꯔꯦ ꯈꯔ ꯂꯥꯏꯊꯣꯛꯑꯁꯤ ꯂꯨꯕꯨꯗꯤ ꯂꯨꯔꯅꯤ ꯈꯟꯖꯩ ꯏꯌꯥꯝꯕꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯅ ꯑꯁ ꯃꯁꯤ ꯋꯥꯔꯤꯁꯤ ꯈꯔꯗꯤ ꯑꯗꯣ ꯃꯁꯤꯗ ꯏꯟꯖꯣꯏ ꯇꯧꯕ ꯑꯗꯨꯒ ꯂꯧꯁꯟꯕ ꯑꯗꯨꯒ ꯍꯩꯕ ꯀꯥꯡꯕꯨꯅꯗꯤ ꯑꯗꯨꯝ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯁꯤꯗ ꯍꯦꯟꯅ ꯊꯧꯅꯥ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯦꯔꯤꯌꯁꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯦ ꯏꯟꯈꯠꯂꯛꯄꯒꯤ ꯆꯍꯤ 10ꯗꯨꯅꯦꯅ ꯈꯜꯂꯁꯦ ꯍꯥꯏꯗꯤ ꯏꯌꯥꯝꯕꯅ ꯌꯥꯝꯅ ꯏꯁꯇ꯭ꯔꯒꯜ ꯇꯧꯕ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯕꯣꯅꯤꯁꯤꯅ ꯃꯇꯝꯗꯨꯒꯤ ꯕꯣꯅꯤꯗꯨꯗ ꯀꯔꯤ ꯑꯦꯗꯚꯥꯏꯁꯀꯗꯤ ꯄꯤꯕꯤꯅꯤꯡꯒꯅꯤ ꯍꯥꯏꯗꯤ ꯑꯁ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯀꯅꯤꯗ ꯇꯧꯔꯛꯀꯅꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯃꯛꯇꯕꯨ ꯍꯥꯏꯅꯤꯡꯒꯅꯤ ꯑꯁ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯄꯨꯟꯁꯤꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ
ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅ ꯄꯨꯔꯒ ꯆꯠꯄꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯍꯟꯊ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯇꯧꯒꯗꯕ ꯗꯨ ꯑꯦꯟ ꯗꯣꯟꯁ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯄꯣꯠ ꯈꯔ ꯇꯧꯁꯜꯂꯨꯕ ꯍꯟꯗꯣꯛꯅꯤꯡꯕ ꯈꯔꯗꯤ ꯂꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯐꯔ ꯇꯧꯔꯤꯕ ꯋꯥꯔꯤꯕ ꯊꯦꯡꯅꯔꯤꯕꯁꯤ ꯈꯤꯇꯪꯁꯨ ꯑꯇꯣꯞ ꯃꯥꯏꯌꯣꯟ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯏꯒꯅꯁꯨ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯅ ꯑꯗꯥꯏꯒꯤ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯈꯔ ꯄꯨꯟꯁꯤꯗ ꯆꯠꯂꯣꯏꯗꯕ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯡꯍꯜꯂꯣꯏꯗꯕ ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯈꯤꯕ ꯀꯩꯗꯧꯕ ꯍꯥꯏꯗꯤ ꯑꯗꯨꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯛꯄꯗ ꯎꯔꯦꯕ ꯂꯣꯏ ꯑꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯁ꯭ꯋꯥꯏꯁꯤꯗ ꯇꯧꯔꯝꯃꯒꯗꯤ ꯍꯥꯏꯕ ꯔꯦꯛꯇꯤꯐꯥꯏ ꯇꯧꯒꯗꯕ ꯆꯨꯝꯊꯣꯛꯍꯧꯒꯗꯕ ꯖꯒꯥꯁꯤꯡꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯑꯕꯗꯤ ꯍꯥꯏꯗꯤ ꯍꯟꯗꯣꯛꯑꯕꯗꯤ ꯌꯥꯗ꯭ꯔꯦ ꯔꯤꯋꯥꯏꯟ ꯇꯧꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩ ꯂꯥꯏꯐꯁꯤ ꯀꯂꯥꯀꯥꯔ ꯑꯣꯏꯅ ꯍꯤꯡꯖꯔꯨꯕꯁꯦ ꯄꯣꯛꯆꯔꯝꯕꯁꯦ ꯅꯠꯂꯝꯗꯗꯤ ꯅꯍꯥꯟꯅ ꯍꯧꯖꯤꯛꯀꯤ ꯑꯩ ꯆꯍꯤ 10 ꯍꯟꯊꯕꯗꯣ ꯑꯗꯥꯏꯗ ꯑꯩ ꯑꯗꯨꯝ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯇꯅ ꯁꯨꯁꯥꯏꯗꯀ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯩꯅꯣ ꯑꯃꯗ ꯍꯛꯆꯥꯡ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯖꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯗ ꯏꯁꯥ ꯆꯥꯕꯅꯤ ꯈꯪꯗꯦ ꯑꯦꯅꯤꯊꯤꯡ ꯀꯣ ꯑꯩ ꯂꯥꯏꯐꯁꯤ ꯃꯥꯡꯍꯜꯂꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯀꯂꯥ ꯇꯧꯔꯨꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯆꯩꯊꯦꯡ ꯈꯥꯡꯕ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯗꯤ ꯆꯩꯊꯦꯡꯁꯤ ꯄꯨꯕ ꯉꯝꯃꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯁꯤ ꯑꯩ ꯉꯁꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯉꯦ ꯃꯤꯔꯛ ꯈꯔ ꯇꯤꯟꯕꯁꯨ ꯐꯪꯖꯔꯦꯀꯣ ꯁꯤꯅ ꯄꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯤꯕꯤꯈ꯭ꯔꯦꯕ ꯄꯨꯛꯆꯥꯏ ꯆꯥꯏꯔꯕ ꯂꯥꯏꯐꯇꯣ ꯁꯤꯅ ꯌꯥꯝ ꯇꯥꯁꯟꯕꯤꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯤꯜ ꯑꯩ ꯉꯁꯤ ꯂꯥꯛꯏꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯤꯂꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯣꯛꯑꯕ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯄꯥꯝꯖꯕ ꯀꯂꯥ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯇꯥꯔꯦ ꯏꯅꯣꯠ ꯍꯥꯞꯄꯤꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯁꯤꯅ ꯑꯩꯕꯨ ꯏꯪꯊꯍꯜꯂꯦ ꯁꯤꯅ ꯑꯩꯕꯨ ꯐꯥꯊꯕꯤ ꯁꯤꯅ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏ ꯃꯦꯗꯤꯇꯦꯁꯟꯁꯤ ꯁꯤꯗ ꯇꯧꯋꯦ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯉꯥꯎꯈꯠꯂꯛꯏꯅꯦ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯀꯥꯟꯗ ꯑꯩ ꯅꯍꯥꯟ ꯈꯔ ꯀꯨꯏꯔꯦꯕ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯇꯞꯂꯥ ꯌꯩꯔꯒ ꯔꯤꯜꯁ ꯃꯆꯥ ꯑꯃꯈꯛ ꯊꯥꯒꯠꯂꯦꯕ ꯃꯌꯥꯝꯗꯤ ꯑꯗꯨꯒꯤ ꯔꯤꯜꯁꯇꯨ ꯍꯣꯏ ꯌꯥꯝ ꯍꯦꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥꯅ ꯀꯦꯃꯦꯔꯥ ꯍꯥꯏꯗꯤ ꯐꯣꯟ ꯐꯠꯇꯕꯅ ꯅꯝꯕꯒꯤ ꯄꯥꯔꯁꯄꯦꯛꯇꯤꯞꯀꯗꯨ ꯏꯔꯥ ꯂꯥꯜꯂꯗꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯨꯝ ꯄꯦꯖꯇ ꯊꯥꯒꯠꯂꯨꯏ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯗꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯣꯃꯦꯟꯠꯇꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯤꯀꯨꯞ ꯑꯃꯅꯦꯕ ꯑꯗꯨꯁꯨ ꯑꯩꯅ ꯇꯞꯂꯥ ꯌꯩꯕꯁꯦ ꯈꯥꯡ ꯉꯝꯃꯛꯇꯗꯅ ꯁꯨꯝ ꯑꯩ ꯏꯅꯥꯎꯅꯨꯄꯥꯒꯤ ꯇꯞꯂꯥ ꯇꯧꯔꯒ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯊꯥꯗꯣꯛꯑꯒ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯔꯒ ꯁꯨꯝ ꯃꯦꯗꯤꯇꯦꯁꯟꯅꯦꯕ ꯑꯩꯒꯤꯗꯤ ꯑꯗꯨꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯂꯥ ꯇꯧꯖꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯡꯉꯥꯏꯕꯁꯤ ꯁꯣꯛꯑꯕ ꯈꯝ ꯊꯦꯡꯉꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯇ꯭रीम ꯌꯧꯔ ꯃꯇꯝꯗ ꯁꯤꯅ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯂꯝꯍꯥꯡ ꯅꯥꯍꯟꯗꯦꯕ ꯑꯩꯗꯤ ꯀꯂꯥꯀꯥꯔꯅꯦ ꯁꯤꯗꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯩ ꯀꯂꯥꯀꯥꯔ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯅꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯈꯕꯔ ꯌꯦꯜꯂꯝꯕꯗꯒꯤ ꯀꯂꯥꯅ ꯃꯤꯔꯛ ꯇꯤꯜꯍꯜꯂꯛꯄꯅꯤꯗꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯕꯨ ꯍꯟꯊꯅ ꯈꯜꯂꯨꯕ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯖꯦꯅꯔꯦꯜ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯁꯦꯟꯁꯇꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯑꯩꯈꯣꯏꯅ ꯑꯆꯣꯞ ꯑꯔꯦꯝ ꯍꯥꯏꯁꯦ ꯈꯨꯟꯅꯥꯏꯗꯗꯤ ꯂꯩꯇ ꯌꯥꯗꯦ ꯁꯤꯗꯤ ꯈꯨꯟꯅꯥꯏ ꯈꯨꯗꯤꯡꯃꯛꯇꯅꯤ
ꯑꯩꯈꯣꯏ ꯖꯄꯥꯟꯒꯨꯝꯕ ꯆꯥꯎꯈꯠꯄ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯀꯟꯇ꯭ꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯗꯅ ꯑꯃꯨꯛ ꯋꯥꯔꯛ ꯀꯜꯆꯔ ꯂꯩꯕ ꯍꯦꯟꯕꯅꯔ ꯀꯩꯅꯣ ꯃꯤꯒ ꯈꯦꯠꯅꯕꯁꯦ ꯊꯕꯛ ꯃꯆꯥ ꯇꯧꯕ ꯑꯆꯧꯕ ꯇꯧꯕꯁꯨ ꯍꯣꯏ ꯆꯥꯎꯈꯠꯄ ꯂꯝꯗꯗꯤ ꯈꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯒꯨꯝꯕꯒꯤ ꯍꯥꯏꯗꯤ ꯃꯥꯟꯅꯕꯁꯦ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯨꯛ ꯈꯔ ꯍꯟꯊꯕ ꯍꯦꯟꯒꯠꯄ ꯎꯁꯤꯠꯅꯗꯕ ꯌꯥꯝ ꯂꯩꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯐꯖꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯗ ꯍꯥꯏꯗꯤ ꯏꯃꯥꯅ ꯑꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯐꯪꯉꯦ ꯀꯩꯅꯣ ꯄꯨꯟꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯍꯥꯏ ꯁꯤꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯐ ꯂꯥꯏꯐ ꯍꯥꯏꯁꯤꯗꯤ ꯁꯤꯒꯤ ꯂꯤꯂꯥꯁꯤꯅꯤ ꯀꯩꯅꯣ ꯄꯨꯟꯁꯤꯒꯤ ꯂꯤꯂꯥ ꯄꯨꯟꯁꯤꯒꯤ ꯄꯤꯕꯤꯔꯛꯏꯕ ꯀꯦꯔꯦꯛꯇꯔꯗꯨꯃꯗꯤ ꯗꯥꯃꯣꯅꯤꯅ ꯌꯥꯝ ꯀꯟꯅ ꯉꯁꯥꯏ ꯕꯦꯁ ꯑꯦꯛꯇꯔꯗꯤ ꯗꯥꯃꯣꯅꯤ ꯇꯥꯅꯤ ꯍꯥꯏꯕꯤꯈꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯇꯥꯕꯗꯁꯨ ꯌꯥꯝꯅ ꯊꯃꯣꯏꯗ ꯄꯥꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯊꯃꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯦꯜ ꯑꯥꯔꯇꯤꯁ ꯑꯣꯏꯒꯦꯔꯥ ꯐꯤꯃꯦꯜ ꯑꯥꯔꯇꯤꯁ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯔꯒꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯐꯤꯜ ꯇꯧꯕꯁꯦ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯅꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯡꯗ ꯎꯕꯗꯗꯤ ꯍꯧꯖꯤꯛ ꯗꯥꯕꯅꯤ ꯎꯔꯤꯕ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯔꯤꯕꯁꯤꯗꯗꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯇꯥꯟꯊꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗ ꯁ꯭ꯄꯣꯠꯂꯥꯏꯠ ꯁꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯔꯛꯄ ꯃꯇꯝꯗꯗꯤ ꯕꯣꯅꯤ ꯋꯥꯏ ꯍꯥꯏꯁꯤꯕꯨ ꯀꯗꯥꯏ ꯋꯥꯏꯖꯥꯠꯅꯣ ꯀꯥꯏꯅꯗꯤ ꯑꯗꯨꯝ ꯈꯜꯂꯝꯗꯣꯏꯅꯤ ꯑꯗꯒꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯔꯞ ꯂꯨꯄꯥ 100 ꯄꯤꯕ ꯌꯣꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯒ ꯕꯣꯅꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯒ ꯀꯗꯥꯏꯗꯕꯨ ꯀꯃꯥꯏꯅꯕꯨ ꯀꯝꯄꯤꯌꯔ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅꯗꯤ ꯈꯟꯕꯤꯔꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯈꯣꯡꯉ ꯈꯪꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯩꯇꯦꯡꯗꯣ ꯐꯪꯉꯒꯗꯤ ꯈꯪꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯒ ꯗꯥꯕꯅꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯕꯨ ꯌꯧꯔꯤꯕ ꯄꯣꯏꯟꯠꯇꯨꯗꯤ ꯍꯜꯂꯛꯑꯀꯥꯟꯗꯗꯤ ꯊꯃꯣꯏꯁꯤꯗꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯧꯅ ꯑꯗꯨꯝ ꯐꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯌꯦꯁ ꯃꯌꯨꯝ ꯃꯀꯩ ꯄꯨꯔꯥ ꯇꯨꯝꯅ ꯃꯥꯡꯈꯤꯗꯅ ꯆꯥꯛꯈꯤꯗꯅ ꯐꯦꯃꯤꯂꯤ ꯃꯥꯡꯈꯤꯗꯅ ꯑꯗꯨꯒꯤ ꯑꯋꯥꯕꯁꯨ ꯀꯌꯥꯝ ꯂꯩ ꯂꯥꯏꯐ ꯏꯁꯇ꯭ꯔꯒꯜꯒꯤ ꯑꯋꯥꯕꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯕꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒ ꯇꯧꯔꯛꯄꯗꯗꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏ ꯈꯤꯇꯪꯕꯨꯗꯤ ꯗꯤꯞ ꯑꯣꯏꯅ ꯆꯪꯁꯤꯟꯖꯔꯦ ꯑꯗ ꯌꯦꯡꯈꯠꯂꯨꯀꯥꯟꯗ ꯑꯋꯥꯕꯗꯨ ꯃꯌꯥꯝꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯌꯦꯡꯈꯠꯂꯨꯀꯥꯟꯗ ꯗꯤꯁ ꯏꯁ ꯗ ꯕꯦꯁ ꯃꯣꯃꯦꯟ ꯏꯟ ꯃꯥꯏ ꯂꯥꯏꯐꯁꯤꯗꯤ ꯀꯔꯝꯕ ꯇꯟꯖꯥ ꯍꯥꯏꯕꯤꯒꯅꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯂꯩꯔꯤ ꯈꯣꯡꯖꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯃꯣꯃꯦꯟꯠꯁꯦ ꯑꯩ ꯉꯁꯥꯏ ꯑꯩꯒꯤ ꯁꯤꯒꯤ ꯀꯂꯥꯗ ꯂꯣꯏ ꯂꯩꯔꯦ ꯂꯩꯗꯤ ꯑꯩꯅ ꯊꯤꯌꯦꯇꯔ ꯇꯧꯔꯤꯉꯩꯗ ꯑꯩ ꯆꯍꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯌꯥꯗꯦ ꯊꯤꯌꯦꯇꯔ ꯇꯧꯔꯤꯉꯩꯗꯁꯨ ꯑꯁꯥ ꯃꯥꯡꯉꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯀꯨꯏꯅ ꯇꯧꯔꯦ ꯑꯣꯖꯥ ꯑꯩ ꯏꯁꯥꯅ ꯈꯔ ꯁꯣꯟꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯅꯦꯁꯅꯦꯜ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯕ ꯏꯃꯨꯡꯁꯨ ꯌꯥꯝ ꯋꯥꯕ ꯃꯇꯝ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯀꯛꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯇꯦ ꯁ꯭ꯀꯣꯂꯔꯁꯤꯞꯁꯤ ꯗꯦꯜꯂꯤꯗ ꯆꯠꯀꯗꯕ ꯏꯟꯇꯔꯚꯤꯌꯨꯁꯦ ꯌꯥꯝ ꯋꯥꯅ ꯏꯃꯥꯅ ꯗꯦꯜꯂꯤꯐꯥꯎꯒꯤ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯀꯛꯄꯁꯤ ꯌꯥꯝ ꯋꯥꯅ ꯀꯛꯈꯤ ꯃꯇꯝꯗꯨꯗ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯍꯩꯗ꯭ꯔꯕꯥꯗꯇ ꯐꯪꯖꯟꯅꯔꯛꯄ ꯅꯦꯁꯅꯦꯜ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯋꯥꯟ ꯑꯦꯛ ꯄ꯭ꯂే ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯑꯩꯅ ꯂꯤꯗ ꯔꯣꯜ ꯍꯥꯏꯗꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏ ꯑꯩꯈꯣꯏꯅ ꯎꯠꯇꯣꯏꯕ ꯄ꯭ꯂꯦꯁꯦ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯎꯠꯇꯣꯏꯁꯦ ꯑꯗꯨꯒꯤ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯒꯤ ꯂꯤꯂꯥꯁꯦ ꯇꯝꯁꯤꯜꯂꯨꯔ ꯑꯩꯅ ꯑꯦꯛꯀꯤꯂꯤꯄꯤꯌꯥ ꯁꯥꯏ ꯇꯝꯁꯤꯜꯂꯀꯥꯟꯗ ꯔꯤꯍꯔꯁꯦꯜ ꯇꯧꯔ ꯃꯤ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯗꯤ ꯐꯤꯛꯁ ꯇꯧꯔ ꯂꯩꯔꯝꯃꯦ ꯀꯟꯅ ꯔꯤꯍꯔꯁꯦꯜ ꯇꯧꯕꯁꯦ ꯀꯣꯜ ꯂꯦꯇꯔ ꯂꯥꯛꯆꯕꯅꯦ ꯑꯃꯨꯛ ꯅꯦꯁꯅꯦꯜ ꯁ꯭ꯀꯣꯂꯔꯁꯤꯞ ꯆꯞ ꯃꯥꯟꯅꯅ ꯃꯇꯝ ꯑꯃꯇꯗ ꯖꯅꯋꯥꯔꯤ ꯃꯟꯁꯤꯗ ꯂꯣꯏ ꯇꯥꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐꯥꯔꯁ ꯋꯤꯛꯁꯤꯗ ꯑꯃꯅ ꯗꯦꯜꯂꯤ ꯑꯃꯅ ꯍꯩꯗ꯭ꯔꯕꯥꯗ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯗꯦꯜꯂꯤꯐꯥꯎꯒꯤꯗꯤ ꯑꯩ ꯑꯣꯜꯔꯦꯗꯤ ꯀꯩꯅꯣ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯒꯤꯗꯤ ꯁꯤꯗꯒꯤ ꯆꯠꯀꯗꯕꯅꯤ
ꯒꯃꯦꯟꯅ ꯂꯣꯏ ꯇꯧꯖꯕꯅꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯁ꯭ꯄꯣꯔꯠꯁꯅ ꯑꯩ ꯗꯦꯜꯂꯤ ꯆꯠꯇꯥꯔꯒꯗꯤ ꯑꯩꯁꯦ ꯗꯦꯜꯂꯤꯗꯒꯤ ꯇꯣꯉꯥꯟꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯣꯏ ꯗꯦꯜꯂꯤꯐꯥꯎꯒꯤ ꯇ꯭ꯔꯦꯟ ꯇꯤꯀꯦꯠ ꯐꯥꯎ ꯀꯛꯄ ꯉꯝꯗꯕ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯔꯝꯃꯒ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯗꯨꯝ ꯅꯪꯅꯕ ꯆꯠꯄ ꯑꯩꯒꯤ ꯇ꯭ꯔꯦꯟꯒꯤ ꯈꯣꯡꯆꯠꯁꯤꯗꯁꯨ ꯁꯥꯎꯠ ꯏꯟꯗꯤꯌꯥꯁꯦ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯗꯤꯌꯥ ꯗꯦꯜꯂꯤ ꯅꯨꯡꯂꯤ ꯀꯣꯜꯀꯇꯥꯕꯨꯗꯤ ꯌꯥꯝ ꯆꯠꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯋꯥꯠꯄ ꯄꯩꯁꯥꯒ ꯌꯥꯎꯗꯕꯅꯦ ꯑꯗꯣ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯑꯩ ꯁ꯭ꯀꯣꯂꯔꯁꯤꯞꯇꯨꯗꯤ ꯍꯥꯟꯅ ꯇꯧꯗ ꯌꯥꯗꯕꯅꯤ ꯊꯥꯔꯦ ꯗꯦꯜꯂꯤ ꯇꯨ ꯀꯩꯅꯣꯐꯥꯎ ꯆꯠꯄ ꯈꯣꯡꯆꯠꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯀꯤꯝ ꯌꯥꯎꯗꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯟ ꯇꯣꯡꯉꯤꯁꯤꯗ ꯁꯤꯀꯤꯝ ꯌꯥꯎꯗꯅ ꯇ꯭ꯔꯦꯟ ꯇꯤꯀꯦꯠꯁꯨ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯇꯣꯡꯉꯒ ꯆꯠꯂꯛꯑꯗꯤ ꯄꯨꯟꯁꯤꯒꯤ ꯑꯗꯨ ꯑꯃꯨꯛ ꯑꯍꯥꯟꯕ ꯆꯠꯄ ꯈꯣꯡꯆꯠꯁꯨ ꯑꯣꯏꯔꯦ ꯀꯔꯤ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯕ ꯁꯥꯊꯤꯅ ꯅꯨꯃꯤꯠ ꯅꯨꯡꯗꯥꯡ ꯑꯍꯨꯝꯒꯤ ꯈꯣꯡꯆꯠꯅꯤ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯍꯥꯏꯇꯥꯔꯦ ꯇꯤꯇꯤ ꯂꯥꯛꯑꯀꯥꯟꯗ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨ ꯑꯃꯨꯛ ꯅꯦꯁꯅꯦꯜ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄ꯭ꯂꯦ ꯄꯤ ꯀꯥꯟꯗ ꯕꯦꯁ ꯁꯦꯛꯇ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯨ ꯑꯗꯨꯗ ꯈꯜꯂꯦ ꯑꯗꯣ ꯑꯗꯨꯒꯤ ꯕꯦꯁ ꯁꯦꯛꯇꯔ ꯁ꯭ꯀꯣꯂꯔꯁꯤꯞ ꯈꯜꯂꯦ ꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤꯅ ꯂꯥꯏꯕꯛ ꯐꯕꯅ ꯑꯗꯨꯒꯤ ꯊꯧꯅꯥꯗꯨꯅꯅꯦ ꯗꯦꯜꯂꯤꯗ ꯄꯔꯐꯣꯔꯝ ꯄꯤꯕ ꯑꯩ ꯏꯟꯇꯔꯚꯤꯌꯨ ꯍꯦꯛ ꯄꯤꯕ ꯂꯣꯏꯕꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗꯗꯤ ꯄꯦꯅꯦꯜ ꯖꯨꯔꯤꯒꯤ ꯍꯦꯠꯁꯤꯅ ꯑꯩꯉꯣꯟꯗ ꯒꯨꯔꯨ ꯅꯤꯔꯟꯖꯟ ꯒꯣꯁ꯭ꯋꯥꯃꯤꯅ ꯀꯧꯊꯔ ꯍꯥꯏꯔꯕꯅꯤꯅ ꯁꯔꯃ ꯌꯨ ꯑꯥꯔ ꯔꯤꯀꯃꯦꯟꯗꯦꯠ ꯍꯥꯏꯅ ꯃꯥꯅ ꯔꯤꯀꯃꯦꯟ ꯇꯧꯕ ꯁꯤꯜ ꯅꯝꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯎꯍꯜꯂꯦꯕ ꯑꯗꯨ ꯅꯤꯌꯣꯝ ꯅꯠꯇꯕꯅꯦꯕ ꯀꯣꯟꯅ ꯀꯣꯜ ꯂꯦꯇꯔ ꯊꯥꯔꯛꯀꯗꯕꯅꯦꯕ ꯀꯩꯅꯣ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯀꯥꯟꯗ ꯔꯤꯖꯜ ꯌꯨꯝꯗ ꯊꯥꯔꯛꯀꯗꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯗ ꯃꯇꯝꯗꯨ ꯐꯣꯟ ꯅꯨꯡ ꯂꯩꯕꯅ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯑꯩ ꯑꯣꯖꯥꯗ ꯅꯦꯁꯅꯦꯜ ꯃ꯭ꯌꯨꯖꯤꯌꯝꯗꯒꯤ ꯗꯦꯜꯂꯤꯗꯒꯤ ꯑꯩꯅ ꯀꯣꯜ ꯇꯧꯔ ꯑꯣꯖꯥ ꯑꯩ ꯒꯨꯔꯨ ꯅꯤꯔꯟꯖꯟ ꯑꯩ ꯈꯜꯂꯦꯅ ꯍꯥꯏ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯃꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯥ ꯑꯩꯒꯤ ꯑꯣꯅꯦꯁ ꯑꯣꯏꯖꯕ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯖꯕꯗꯨꯗ ꯒꯨꯔꯨꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯁꯤꯗꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯇꯪꯈꯥꯏ ꯑꯃ ꯄꯨꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯧꯅꯥ ꯑꯃꯃꯨꯛ ꯍꯥꯞꯄꯛꯑꯦꯕ ꯗꯦꯜꯂꯤ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯈꯣꯡꯆꯠꯇꯨꯗ ꯍꯥꯏꯗꯤ ꯏꯅꯔꯖꯤ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯩ ꯌꯥꯔꯦ ꯀꯩꯅꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯪꯕ ꯍꯧꯔꯛꯑꯗꯤ ꯁꯤ ꯃꯃꯥꯡꯁꯦ ꯆꯍꯤ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯏꯔꯔꯣꯏꯗꯕ ꯀꯂꯥꯀꯥꯔ ꯇꯣꯝꯕ ꯍꯥꯏꯅ ꯃꯌꯥꯝ ꯂꯛꯅꯕ ꯑꯃ ꯑꯣꯏꯔꯝꯕꯅꯦꯕ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯥꯗ ꯂꯥꯛꯀꯥꯟꯗ ꯁꯨꯡꯊꯥ ꯊꯥꯖꯗꯅ ꯕꯦꯁ ꯁꯦꯛꯇꯔ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯆꯤꯞꯃꯦꯟꯅꯦꯕ ꯃꯗꯨꯒꯤ ꯀ꯭ꯂꯣꯖꯤꯡ ꯐꯪꯁꯟꯁꯤꯗ ꯁꯟꯖꯌ ꯗꯠ ꯍꯥꯏꯅ ꯐꯥꯎꯕ ꯑꯦꯛꯇꯔꯁꯤꯒꯤ ꯃꯄꯥ ꯁꯨꯅꯤꯜ ꯗꯠꯁꯤꯅ ꯏꯟꯗꯤꯌꯥ ꯀꯩꯅꯣꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ ꯃꯥꯅꯀꯣ ꯌꯨꯠ ꯑꯦꯐꯤꯌꯔ ꯁ꯭ꯄꯣꯔꯠꯁ ꯄꯥꯏꯕ ꯃꯇꯝꯅꯦꯕ ꯃꯥꯅꯒ ꯑꯦꯋꯥꯔꯗ ꯍꯦꯟ ꯑꯣꯚꯔ ꯇꯧꯕꯁꯦ ꯂꯣꯏ ꯁꯤ ꯃꯣꯃꯦꯟꯁꯤꯗꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯗ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯁꯨꯝ ꯐꯤꯂꯝꯒꯤ ꯀꯩꯅꯣꯗꯁꯨ ꯏꯁꯇꯦꯠꯀꯤ ꯀꯩꯒꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯗꯨꯁꯨ ꯑꯍꯥꯟꯕꯩ ꯀ꯭ꯂꯥꯏꯃꯦꯛꯁꯇꯗꯤ ꯁꯤꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯅꯤ ꯑꯗ ꯍꯣꯏ ꯑꯇꯩ ꯑꯩꯒꯤꯗꯤ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯟꯈ꯭ꯔꯒ ꯑꯩ ꯌꯨꯝꯁꯤ ꯄꯨꯡꯑꯣꯟ ꯑꯣꯟꯅꯕ ꯃꯨꯠ ꯑꯃꯗ ꯑꯗꯨꯝ ꯑꯩ ꯂꯩꯈꯤꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯦ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯂꯩꯅꯕ ꯆꯥꯛꯈꯨꯝꯅꯦ ꯕꯦꯠꯔꯨꯝꯅꯦ ꯃꯤ ꯂꯥꯛꯑ ꯐꯝꯕ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕ ꯃꯐꯝ ꯏꯁꯄꯦꯁ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯅꯁꯨ ꯑꯗꯨꯝ ꯏꯁꯩ ꯁꯛꯂꯛꯄ ꯌꯥꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯁꯦ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯆꯠꯄꯤꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯆꯦꯂꯦꯟꯖꯇꯨꯕꯨ ꯑꯗꯨꯝ ꯂꯧꯔꯒ ꯑꯗꯨꯝ ꯆꯠꯄꯤꯔꯤ ꯍꯥꯏꯇꯥꯔꯦ ꯆꯠꯂꯤꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯗꯥꯕꯣꯅꯤꯒꯤ ꯃꯣꯇꯣꯁꯤ ꯀꯔꯤꯅꯤ ꯍꯥꯏꯕꯤꯒꯅꯤ
ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄ꯭ꯔꯣꯚꯥꯝꯅꯤ ꯀꯣꯠꯅꯤ ꯑꯁꯤꯅ ꯑꯩꯒꯤ ꯃꯣꯇꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯁꯤꯁꯤ ꯁꯤ ꯈꯛꯇꯅꯦ ꯁꯤ ꯑꯗꯨꯝ ꯈꯜꯂ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ follow the river and you will find the sea ꯅꯪ ꯁꯃꯨꯗ꯭ꯔ ꯌꯧꯒꯦꯅ ꯈꯜꯂꯗꯤ ꯔꯤꯚꯔꯒꯤ ꯏꯆꯦꯜꯁꯤ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯁꯤꯗ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔ ꯆꯠꯂꯨ ꯅꯣꯡꯃꯗꯤ ꯅꯪ ꯁꯃꯨꯗ꯭ꯔꯗ ꯌꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯐꯇ ꯇꯥꯔꯒꯦꯠ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯗꯨ ꯑꯩ ꯀꯃꯥꯏꯅ ꯌꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨ ꯅꯩꯅ ꯂꯩꯇꯥꯔꯒꯗꯤ ꯊꯕꯛ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯐꯤꯂꯣꯁꯣꯐꯤꯗ ꯒꯤꯇꯥ ꯚꯒꯋꯠ ꯒꯤꯇꯥꯅ ꯍꯥꯏꯅꯔꯤꯕꯁꯤꯗꯁꯨ ꯑꯗꯨꯝ ꯀꯔꯃ ꯌꯣꯒ ꯍꯥꯏꯗꯅ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯑꯔꯖꯨꯟ ꯅꯊꯧ ꯇꯧꯅꯦ ꯗꯨ ꯌꯣꯔ ꯗ꯭ꯌꯨꯇꯤ ꯊꯕꯛ ꯇꯧꯕ ꯃꯍꯩ ꯊꯤꯒꯅꯨ ꯃꯍꯩꯅ ꯑꯗꯨꯝ ꯉꯥꯏ ꯂꯩꯔꯝꯒꯅꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧ ꯃꯍꯩꯗꯤ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯟꯇ꯭ꯔꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯐꯣꯂꯣ ꯗ ꯔꯤꯚꯔ ꯑꯦꯟड ꯌꯨ ꯋꯤꯜ ꯐꯥꯏꯟ ꯗ ꯁꯤ ꯍꯥꯏꯕ ꯗꯨ ꯌꯣꯔ ꯗ꯭ꯌꯨꯇꯤ ꯍꯥꯏꯕ ꯊꯕꯛ ꯇꯧ ꯃꯍꯩ ꯊꯤꯒꯅꯨꯒ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯕꯛ ꯇꯧ ꯐꯖꯅ ꯇꯧꯈ꯭ꯔꯒꯗꯤ ꯃꯍꯩꯗꯣ ꯑꯗꯨꯝ ꯐꯔꯛꯑꯗꯧꯅꯦꯕ ꯄ꯭ꯔꯣꯐꯤꯠꯇ ꯍꯥꯟꯅ ꯐꯣꯀꯁ ꯇꯧ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯐꯤꯠꯇꯨ ꯇꯥꯔꯒꯦꯠ ꯌꯧꯔꯛꯇ꯭ꯔꯒꯗꯤ ꯅꯤꯡꯍꯟꯅꯔꯛꯀꯅꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯐꯤꯂꯝ ꯑꯃ ꯅꯝꯃꯦ ꯕꯣꯠꯀꯤ ꯀꯦꯄꯥꯁꯤꯇꯤ ꯍꯣꯠꯇꯣꯛꯑꯦ ꯐꯤꯂꯝꯁꯤ ꯅꯝꯗ꯭ꯔꯤꯉꯩꯗ ꯇꯤꯀꯦꯠ ꯄꯥꯔꯦ ꯆꯥꯝ ꯌꯣꯜꯂꯗꯤ ꯕꯣꯠꯀꯤ ꯃꯤ 50,000 ꯑꯗꯨ ꯀꯌꯥ ꯂꯥꯛꯑꯦ ꯑꯁ ꯑꯗꯨꯗꯤ ꯂꯥꯛ 50,000 ꯆꯪꯉꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯍꯟꯖꯜꯂꯦ ꯇꯔꯥꯃꯉꯥꯗꯤ ꯄꯥꯏꯊꯣꯛꯑꯦ ꯑꯗꯨꯏꯗꯣ ꯍꯥꯟꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯊꯣꯛꯈ꯭ꯔꯀꯥꯟꯗꯗꯤ ꯐꯤꯂꯝꯗꯨꯅ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯁꯟ ꯚꯦꯂ꯭ꯌꯨꯗꯨ ꯌꯧꯔꯛꯇꯗꯅ ꯃꯤ 1,000,000 ꯍꯥꯏꯅ ꯄꯥꯔꯝꯕꯗꯣ ꯃꯤ 500 ꯌꯦꯡꯉ ꯂꯣꯏꯁꯟ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯀꯥꯜꯀꯨꯂꯦꯁꯟꯗꯣ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯅꯝꯗꯣꯔꯤ ꯐꯤꯂꯝꯗꯣ ꯍꯥꯟꯅ ꯐꯖꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯆꯔꯗꯧꯅꯦ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯅꯤ ꯑꯗꯨꯝ ꯁꯤꯗꯤ ꯑꯗꯨꯅ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯅꯤꯡꯍꯟꯅꯗꯅ ꯍꯥꯏꯇꯥꯔꯦ ꯋꯥꯈ꯭ꯔꯤꯕ ꯆꯩꯊꯦꯡ ꯃꯔꯛꯇ ꯄꯨꯟꯁꯤꯒꯤ ꯆꯩꯊꯦꯡ ꯃꯔꯛꯇ ꯀꯂꯥꯕꯨ ꯄꯥꯝꯖꯗꯅ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯜꯂꯨꯔꯒ ꯅꯨꯡꯊꯤꯟꯗ ꯔꯤꯍꯥꯔꯁꯦꯜ ꯆꯦꯟꯕ ꯈꯕꯔ ꯌꯣꯜꯂꯨꯔꯒ ꯑꯩꯅ ꯄꯥꯝꯖꯕ ꯑꯥꯔꯠꯁꯤꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯏꯅ ꯊꯝꯃꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯤꯔꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯈꯤꯇꯪ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯃꯀꯣꯛ ꯊꯣꯡꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯩꯒꯤ ꯄꯔꯁꯣꯅꯥꯂꯤꯇꯤ ꯋꯥꯠꯇꯅ ꯃꯀꯣꯛ ꯊꯣꯡꯕ ꯁꯛ ꯆꯨ ꯐꯖꯗꯗꯅ ꯃꯀꯣꯛ ꯊꯣꯡꯕꯃꯛ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯈ꯭ꯋꯥꯏ ꯃꯅꯤꯡꯗ ꯑꯣꯏꯔꯁꯨ 10 ꯃꯅꯨꯡꯗꯗꯤ ꯌꯥꯎꯔꯒ ꯆꯠꯄ ꯉꯝꯃꯤꯗꯅꯀꯣ ꯀꯂꯥ ꯄꯥꯝꯖꯕ ꯃꯤ ꯂꯤꯁꯤꯡꯅ ꯂꯩꯅꯤ ꯂꯣꯏꯅꯃꯛ ꯀꯩꯁꯨ ꯃꯤꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯈꯪꯕꯤꯕꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯐꯪꯉꯤꯁꯦ ꯁꯤꯃꯛꯁꯨ ꯑꯩꯅ ꯍꯣꯠꯅꯖꯃꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯤ ꯃꯍꯩꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯨꯝꯕꯅꯕꯨ ꯀꯌꯥꯝ ꯊꯥꯖꯕ ꯂꯩꯗꯣꯏꯅꯣꯅꯦ ꯂꯥꯏꯐꯇ ꯀ꯭ꯂꯥꯁ 5 ꯇꯝꯃꯤꯉꯩꯗꯒꯤ ꯍꯖꯤꯔꯥ ꯁꯨꯔꯒ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯂꯪꯊꯣꯔꯛꯄ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯃꯜꯂꯕꯗꯨꯅ ꯑꯩꯅ ꯈꯨꯜꯂꯒ ꯁꯦꯠꯂꯛꯄ ꯂꯨꯈꯥ ꯀꯣꯝꯗ ꯂꯪꯊꯣꯔꯛꯑꯕ ꯁꯦꯝ ꯆꯤꯈꯥꯏꯔꯒ ꯇꯪꯈꯥꯏ ꯆꯥꯊꯣꯛꯑꯒ ꯂꯪꯊꯣꯔꯛꯄ ꯁꯦꯝꯗꯨ ꯄꯨꯛ ꯂꯥꯝꯃꯛꯄꯅꯤꯅ ꯈꯨꯜꯂꯒ ꯇꯩꯊꯣꯛꯑꯒ ꯆꯥꯔꯛꯄ ꯄꯨꯟꯁꯤꯗꯨꯅ ꯀꯌꯥꯝ ꯆꯥꯎꯕ ꯍꯣꯞꯅꯣ ꯀꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯒ꯭ꯂꯦꯃꯔꯅꯦꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯐꯤꯂꯝ ꯑꯥꯔꯠ ꯍꯥꯏꯁꯦ ꯑꯗꯨꯗ ꯀꯥꯏꯗ ꯑꯩꯅ ꯎꯗꯣꯏꯅꯣ ꯃꯪꯗꯦ ꯑꯩ ꯀꯔꯤꯝ ꯃꯪꯈꯤꯗꯦ ꯑꯩ ꯏꯁꯥꯁꯨ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯩ ꯕꯕꯥ ꯏꯃꯥꯅ ꯇꯧꯖꯔꯝꯕ ꯃꯣꯏꯒꯤ ꯂꯦꯒꯦꯁꯤ ꯉꯥꯡꯅꯕ ꯈꯛꯇꯅꯦꯕ ꯑꯩꯅ ꯃꯣꯏꯒꯤ ꯖꯤꯟꯅ ꯄꯣꯛꯂꯛꯄꯅꯤ ꯑꯩꯉꯣꯟꯗ ꯀꯂꯥ ꯄꯥꯝꯖꯕꯒꯤ ꯏ ꯑꯃꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦꯗꯅꯀꯣ
ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯃꯣꯗꯔꯟ ꯊꯤꯌꯦꯇꯔꯗ ꯀ꯭ꯂꯥꯎꯟ ꯊꯤꯌꯦꯇꯔ ꯑꯦꯛꯁꯄꯤꯔꯤꯃꯦꯟꯇꯦꯜ ꯊꯤꯌꯦꯇꯔ ꯁꯤꯁꯤ ꯄꯥꯝꯖꯔꯨꯕꯒꯤ ꯑꯩ ꯄꯥꯟꯊꯣꯏꯕꯤꯅꯥꯠ ꯃꯟꯗꯤꯔꯗ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯅ ꯂꯩꯖꯕꯅꯦꯕ ꯑꯩ ꯐꯥꯎꯒꯦꯒ ꯈꯟꯕ ꯅꯠꯇꯦ ꯊꯤꯌꯦꯇꯔ ꯇꯧꯖꯕꯅꯦ ꯁꯨꯃꯥꯡ ꯂꯥ ꯌꯥꯎꯒꯦꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩ ꯉꯁꯥꯏ ꯍꯥꯏ ꯁꯤꯗꯤ ꯌꯥꯝ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯍꯤꯗꯥꯟꯅꯕ ꯀꯩꯅꯣꯝ ꯑꯃꯅꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯃꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇꯦꯕ ꯀꯩꯁꯨ ꯑꯗꯨ ꯑꯩꯗꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯂꯝꯕꯤꯗꯨ ꯆꯠꯄꯅꯦꯕ ꯑꯗꯨꯗ ꯊꯦꯡꯅꯕ ꯇꯥꯡꯀꯛ ꯑꯃꯅꯦꯕ ꯌꯧꯗꯅ ꯁꯤꯕꯁꯨ ꯌꯥꯏꯑꯕ ꯁꯃꯨꯗ꯭ꯔꯗꯤ ꯐꯪꯗꯅ ꯑꯗꯨꯗꯤ ꯄꯨꯟꯁꯤꯅ ꯂꯣꯏꯁꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯌꯧꯗꯣꯏꯅꯣ ꯆꯠꯇꯤ ꯆꯠꯈꯤꯅꯤ ꯂꯩꯖꯔꯝꯖꯅꯤ ꯑꯗꯨꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯇꯣꯕꯨ ꯑꯗꯨꯅꯦ ꯊꯕꯛ ꯇꯧꯅꯤ ꯑꯩ ꯊꯕꯛ ꯇꯧꯅꯤ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯝꯖꯅꯣ ꯑꯩꯒꯤ ꯀꯟꯀ꯭ꯂꯨꯖꯟ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩ ꯇꯧꯅꯤ ꯊꯦꯡꯅꯈꯤꯅꯤ ꯃꯥꯌꯣꯛꯅꯒꯅꯤ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏꯕ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯕꯗꯤ ꯒꯣꯜꯗꯣ ꯅꯠꯇꯦꯀꯣ ꯑꯩꯅ ꯆꯠꯂꯤꯕ ꯑꯩꯒꯤ ꯁ꯭ꯇꯦꯟ ꯑꯩꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯑꯩꯒꯤ ꯐꯤꯂꯣꯁꯣꯐꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯖꯔꯅꯤꯗꯨꯗꯗꯤ ꯑꯩꯅ ꯂꯦꯞꯄꯤꯕ ꯁ꯭ꯇꯦꯟꯗꯨꯗꯗꯤ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯒ ꯆꯠꯄꯗꯨꯗꯤ ꯑꯗꯨꯝ ꯆꯠꯂꯅꯤ ꯗꯦꯁꯇꯤꯅꯦꯁꯟꯗꯨꯗꯤ ꯏꯁꯣꯔꯅ ꯐꯪꯗ꯭ꯔꯁꯨ ꯌꯥꯏ ꯃꯔꯛꯇ ꯇꯨꯔ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯏ ꯌꯧꯗꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯁꯨ ꯌꯥꯏꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯔꯒꯦꯠꯇꯤ ꯇꯧꯔꯝꯃꯤꯗ ꯑꯩ ꯁꯤꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯁꯨꯝ ꯍꯥꯏꯕꯤꯔꯦ ꯑꯩꯅꯁꯨ ꯗꯥꯕꯅꯤꯗ ꯍꯪꯒꯦꯅꯁꯨ ꯈꯟꯖꯔꯝꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯤꯞ ꯑꯞꯀ ꯄꯨꯔꯥ ꯉꯁꯥꯏ ꯗꯥꯕꯅꯤꯅ ꯃꯃꯥꯡꯗꯕꯨꯗꯤ ꯄꯟꯕꯤꯈ꯭ರೆ ꯆꯍꯤ ꯀꯨꯟꯗꯨꯗ ꯑꯩꯅ ꯀꯂꯥꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯒꯤ ꯂꯩꯔꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯑꯣꯏꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯄꯨꯟꯁꯤ ꯂꯣꯏꯔꯦꯗ ꯑꯩ ꯊꯨꯞꯆꯟꯈ꯭ꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯁꯤꯗꯗꯤ ꯗꯥꯕꯅꯤꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯗꯤ ꯃꯣꯏꯗ ꯄꯥꯡꯒꯜ ꯈꯤꯇꯪ ꯑꯣꯏꯕ ꯌꯥꯕ ꯍꯧꯖꯤꯛꯀꯤꯗꯨ ꯈꯤꯇꯪ ꯃꯥꯟꯅꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯈꯤꯇꯪ ꯄꯥꯡꯒꯜ ꯑꯣꯏꯕ ꯌꯥꯕ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯊꯋꯥꯏ ꯍꯥꯞꯄꯤꯒꯗꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯌꯣꯛꯅꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯃꯆꯜ ꯌꯥꯝ ꯁꯨꯕ ꯃꯆꯜꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯗ ꯄꯣꯛꯂꯛꯄ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯠꯇ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯗꯨꯝ ꯄꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯝ ꯆꯥꯛ ꯏꯜꯂꯒ ꯇꯣꯠꯂꯒ ꯄꯤꯖꯔꯛꯄꯗꯨꯅ ꯃꯅꯥꯏ ꯃꯁꯟꯅ ꯆꯥꯎꯍꯜꯂꯛꯄ ꯑꯗꯒꯤꯗꯤ ꯅꯨꯄꯤ ꯌꯨꯝ ꯄꯥꯜꯂꯛꯄ ꯌꯨꯝꯀꯩ ꯄꯥꯜꯂꯕꯐꯥꯎꯗ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯐꯥꯎꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯇ ꯂꯧꯗꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯁꯤꯅꯤ ꯏꯆꯥ ꯁꯦꯝꯕꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯀꯔꯤꯝ ꯂꯩꯇꯕ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯌꯥꯝꯁꯨ ꯂꯩꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯗꯕ ꯄꯨꯟꯁꯤꯅꯦꯕ ꯑꯗꯨꯗꯤ ꯗꯤꯁꯐꯤꯒꯔꯅꯦꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯅ ꯈꯪꯗꯣꯏꯁꯦ ꯅꯨꯡꯉꯥꯏꯕꯗꯨ ꯈꯛꯇꯅꯦꯕ ꯄꯨꯟꯁꯤꯒꯤ ꯃꯆꯜ ꯑꯝꯇ ꯁꯨꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯍꯟꯅꯔꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯤꯡꯍꯟꯅꯔꯕꯁꯤꯡ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯍꯧꯒꯠꯂꯛꯏꯕ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯍꯦꯟꯕ ꯂꯥꯏꯐꯀꯤ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯁꯤꯡꯗ ꯏꯆꯟꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯋꯥꯔꯤ ꯀꯥꯏꯅ ꯅꯤꯡꯍꯟꯅꯗꯅ ꯂꯝꯐꯩ ꯆꯠꯄꯗꯨꯗꯤ ꯍꯥꯏꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯁꯨꯀꯟ ꯈꯟꯕꯤꯒꯅꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏꯐꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯝꯃꯤꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯕ꯭ꯔꯥꯍꯝ ꯂꯤꯡꯀꯟꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 8 ꯇꯝꯃꯛꯄꯗ ꯂꯤꯡꯀꯟꯒꯤ ꯑꯕ꯭ꯔꯥꯍꯝ ꯂꯤꯡꯀꯟꯒꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯁꯤ ꯇꯝꯃꯤꯅꯤ ꯀꯥꯔꯜ ꯃꯥꯔꯛꯁꯀꯤ ꯇꯝꯃꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯥꯎꯔꯕ ꯗꯣꯛꯇꯔ APJ ꯑꯕꯗꯨꯜ ꯀꯂꯥꯝꯒꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯗ ꯂꯥꯛꯏꯁꯦ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯑꯕ꯭ꯔꯥꯍꯝ ꯂꯤꯡꯀꯟ ꯖꯨꯒꯣꯠ ꯆꯥꯕ ꯄꯨꯟꯁꯤꯔꯅꯤ
ꯀꯩꯒꯤꯅꯣ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯆꯩꯊꯦꯡ ꯃꯌꯥꯝꯗꯨꯅꯅꯦ ꯂꯤꯟꯀꯟ ꯑꯣꯏꯔꯤꯗꯣ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯩꯊꯦꯡ ꯌꯥꯝ ꯐꯪꯉꯤꯁꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯂꯩꯕ ꯄꯨꯟꯁꯤ ꯑꯣꯏꯔꯛꯀꯅꯦꯕ ꯆꯩꯊꯦꯡ ꯑꯗꯨꯅ ꯆꯩꯊꯦꯡꯁꯤꯗꯤ ꯉꯥꯛꯁꯤꯁꯤꯅꯦꯅ ꯆꯩꯊꯦꯡ ꯊꯦꯡꯅꯕ ꯉꯝꯕ ꯄꯨꯟꯁꯤꯗꯨꯅꯦꯕ ꯍꯌꯦꯡ ꯑꯁꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯑꯣꯏꯗꯣꯏꯁꯤ ꯑꯗꯨꯏ ꯄꯨꯟꯁꯤꯗꯨꯅ ꯂꯣꯏꯈ꯭ꯔꯒꯁꯨ ꯋꯥꯔꯤꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯅꯦꯕ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯁꯦꯛꯁꯄꯤꯌꯔ ꯃꯁꯥ ꯂꯩꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯐꯥꯎꯕ ꯅꯠꯇꯦꯅꯦ ꯅꯠꯇ꯭ꯔꯥ ꯁꯦꯛꯁꯄꯤꯌꯔ ꯃꯁꯥ ꯂꯩꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯁꯦꯛꯁꯄꯤꯌꯔ ꯅꯩꯅꯕ ꯅꯠꯇꯦꯕ ꯊꯨꯞꯆꯟꯈ꯭ꯔꯀꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯊꯝꯃꯝꯕ ꯃꯁꯥ ꯂꯩꯔꯤꯉꯩꯗꯗꯤ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯈꯤꯗꯕ ꯅꯨꯄꯥ ꯑꯃꯅꯤꯗꯅꯀꯣ ꯊꯣꯛꯑꯦ ꯍꯥꯏꯗꯤ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯀꯥꯏꯈ꯭ꯔꯀꯥꯟꯗ ꯃꯨꯠꯈꯤꯗꯧꯗ ꯉꯥꯏꯔꯦ ꯕꯥꯕꯨ ꯑꯗꯨꯅ ꯀꯩꯅꯣꯁꯤꯡꯁꯤꯗꯨ ꯉꯥꯏꯔꯦ ꯗꯣꯛꯇꯔ ꯑꯦ ꯄꯤ ꯖꯦ ꯑꯕꯗꯨꯜ ꯀꯂꯥꯝꯁꯨ ꯉꯥꯏꯔꯦ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯪꯊꯣꯔꯛꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯪꯊꯣꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯄꯣꯠꯇꯨꯗ ꯀꯔꯤꯝꯇ ꯅꯤꯡꯍꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯩꯊꯦꯡ ꯌꯥꯝꯅ ꯐꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯩꯊꯦꯡ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯅꯤꯡꯕ ꯊꯨꯡꯗꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯝꯍꯧꯁꯤ ꯑꯗꯨꯒ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯗꯨꯗꯒꯤ ꯇꯝꯃꯛꯄꯗꯨꯅꯅꯦꯕ ꯍꯌꯦꯡ ꯁꯦꯒꯥꯏꯗꯣꯏꯁꯦ ꯈꯨꯗꯣꯡꯊꯤꯕ ꯁꯨꯡꯅꯪ ꯅꯪꯗꯅ ꯄꯨꯟꯁꯤꯗ ꯃꯍꯥꯎ ꯂꯣꯏ ꯐꯪꯍꯟꯒꯗꯕꯅꯦ ꯍꯥꯏꯕꯅꯤꯗ ꯑꯊꯨꯝꯕꯗꯪ ꯁꯨꯝ ꯆꯥ ꯂꯩꯔꯗꯤ ꯑꯈꯥꯕꯁꯨ ꯈꯪꯉꯣꯏ ꯑꯁꯤꯟꯕꯁꯨ ꯈꯪꯉꯣꯏ ꯈꯪꯉꯔꯣꯏꯕ ꯑꯊꯨꯝꯕꯒꯤ ꯃꯍꯥꯎꯗꯨꯗꯪ ꯇꯧꯔꯒ ꯑꯗꯨꯅ ꯂꯥꯏꯅꯥꯁꯨ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯑꯁꯤꯟꯕ ꯑꯌꯥꯛꯄ ꯂꯣꯏꯅ ꯈꯪꯉꯗꯤ ꯃꯍꯥꯎꯗꯣ ꯂꯣꯏ ꯇꯪꯒꯗꯕꯅꯦ ꯇꯪꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯊꯤꯟꯖꯤꯜꯂ ꯇꯪꯉꯨꯁꯦ ꯍꯥꯏꯕꯗꯤ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯡꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎ ꯉꯥꯛꯇꯅꯦꯕ ꯆꯩꯊꯦꯡ ꯐꯅ ꯄꯤꯔꯒꯁꯨ ꯆꯩꯊꯦꯡ ꯐꯅ ꯐꯪ ꯇꯥꯔꯒꯁꯨ ꯆꯩꯊꯦꯡꯁꯤꯡꯗꯣ ꯂꯧꯁꯟꯕꯤꯌꯨ ꯁꯤꯅꯤ ꯌꯥꯝ ꯂꯧꯁꯟꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯐ ꯂꯥꯏꯐ ꯑꯣꯏꯁꯤ ꯑꯗꯨꯅ ꯍꯌꯦꯡ ꯄꯣꯠꯂꯣꯏꯗ ꯀꯥꯟꯅꯔꯛꯄꯁꯨ ꯌꯥꯏ ꯈꯪꯍꯧꯁꯤ ꯅꯩꯅꯍꯧꯁꯤ ꯍꯟꯊꯕꯤꯕ ꯇꯧꯒꯅꯨ ꯑꯗꯨꯒ ꯊꯦꯡꯅꯔꯤꯕ ꯈꯪꯈ꯭ꯔꯤꯕ ꯑꯗꯨꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯥ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯁꯨꯍꯟꯕ ꯍꯥꯏꯕ ꯁꯤꯡꯖꯨꯃꯛꯇ ꯑꯣꯏꯔꯁꯨ ꯃꯊꯦꯜꯁꯤ ꯈꯔ ꯌꯥꯝꯃꯒꯗꯤ ꯈꯔ ꯃꯍꯥꯎꯁꯦ ꯉꯜꯂꯤꯉꯩ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯄꯨꯟꯁꯤꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩꯍꯧ ꯇꯥꯔꯗꯤ ꯍꯌꯦꯡ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ ꯑꯋꯥꯕ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ ꯇꯝ ꯉꯝꯄꯣꯠꯇꯦ ꯀꯗꯥꯏꯐꯥꯎ ꯂꯨꯕꯗ ꯂꯥꯛꯄ ꯌꯥꯏ ꯑꯩ ꯀꯔꯣꯔ ꯃꯤꯂꯤꯌꯅꯔꯅꯤꯒ ꯍꯥꯏꯔꯛꯄꯅꯦ ꯃꯤꯂꯤꯌꯟꯁꯤꯗꯤ ꯃꯤꯂꯤꯌꯟꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯂꯣꯏꯁꯟ ꯌꯥꯏ ꯅꯨꯡꯗꯥꯡ ꯑꯃꯒꯤ ꯖ꯭ꯋꯥꯔ ꯈꯦꯟꯐꯝꯗ ꯂꯣꯏꯁꯟ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯂꯨꯖꯥꯠꯅꯦ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯇꯣꯏꯅꯤꯗꯅ ꯁꯣꯏꯕ ꯑꯦꯅꯤ ꯃꯣꯃꯦꯟ ꯑꯃꯗ ꯑꯗꯨꯝ ꯂꯩꯈꯥ ꯇꯥꯕ ꯌꯥꯏ ꯀꯥꯞꯈꯠꯈꯤꯕꯁꯨ ꯌꯥꯏ ꯁꯨꯝ ꯀꯤꯡ ꯁꯥꯏꯖ ꯉꯥꯛꯇ ꯁꯨꯝ ꯂꯩꯕꯗꯣ ꯑꯗꯨꯝ ꯑꯗꯨꯗ ꯍꯦꯟꯅ ꯊꯛꯇꯦ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯅꯤꯡꯉꯝꯂꯛꯇꯕ ꯂꯥꯛꯀꯅꯦꯕ ꯀꯤꯡ ꯁꯥꯏꯖ ꯂꯩꯕ ꯉꯝꯗꯕ ꯕꯦꯔꯤ ꯑꯣꯏꯅ ꯕꯦꯔꯤꯗꯒꯤ ꯍꯦꯟꯅ ꯂꯩ ꯉꯝꯗꯕ ꯃꯇꯝꯗꯗꯤ ꯉꯧꯅꯦꯕ ꯕꯦꯔꯤꯁꯨ ꯊꯛꯄ ꯇꯝꯍꯧꯕ ꯑꯃ ꯆꯪꯉꯦ ꯃꯊꯦꯜꯗꯣ ꯃꯊꯦꯜꯗ ꯁꯤꯐꯧ ꯆꯥꯡꯗ ꯋꯥꯔꯒꯗꯤ ꯃꯇꯨꯡꯗ ꯂꯥꯛꯇꯥꯔꯒꯁꯨ ꯑꯁ ꯌꯥꯔꯦꯗ ꯊꯦꯡꯅꯈ꯭ꯔ ꯄꯣꯠꯅꯤꯗ ꯇꯧꯔ ꯂꯣꯏꯔꯦ ꯋꯥꯔꯤꯁꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯇꯧꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯥꯏꯇꯔ ꯅꯣꯠꯇ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯥꯕꯣꯅꯤꯒꯤ ꯏꯇꯩꯃꯗꯁꯨ ꯍꯥꯟꯅ ꯑꯝꯇꯪ ꯈꯨꯔꯨꯝꯖꯍꯧꯒꯦ ꯃꯊꯪ ꯂꯥꯛꯀꯗꯣꯏꯕ ꯀꯣꯏꯁꯟꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯂꯣꯁꯣꯐꯤꯁꯤꯒ ꯍꯥꯏꯔꯒꯗꯤ ꯍꯥꯔꯠ ꯕ꯭ꯔꯦꯛꯁꯤ ꯍꯥꯔꯠ ꯕ꯭ꯔꯣꯀꯟꯁꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯗꯧꯗꯤ ꯃꯥꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ
ꯅꯍꯥꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯏ ꯉꯥꯎꯅꯔꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯥꯏꯁꯤꯁꯅꯕꯨꯗꯤ ꯂꯩꯔꯦ ꯈ꯭ꯔꯥꯏꯁꯤꯁ ꯅꯠꯇꯕ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡ ꯀ꯭ꯂꯥꯁ 9, 10, 11, 12 ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯑꯁ ꯑꯩꯗꯤ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯛꯇꯅ ꯑꯩ ꯑꯁ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯇ꯭ꯔꯒꯗꯤ ꯑꯩ ꯂꯣꯏꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯗꯤ ꯑꯔꯣꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯖꯅ ꯄꯤꯍꯧꯗ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯂꯚ ꯂꯥꯏꯐꯇꯨꯗꯒꯤ ꯀꯩꯅꯣꯝꯗ ꯑꯗꯨꯝ ꯂꯨꯞꯈꯤꯒꯗꯧꯕ ꯌꯨꯠꯁꯤꯡꯗꯗꯤ ꯃꯥꯅꯦ ꯀꯔꯤ ꯍꯥꯏꯕꯤꯒꯅꯤ ꯌꯨꯝ ꯄꯥꯟꯕꯁꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯇꯤꯟꯅꯦꯖ ꯏꯟꯈꯠꯂꯛꯄ ꯍꯥꯏꯅ ꯑꯃ ꯂꯩꯅꯀꯣ ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯚ ꯏꯁ ꯕ꯭ꯂꯥꯏꯟ ꯍꯥꯏꯅ ꯁꯤ ꯌꯥꯝ ꯆꯝꯕ ꯋꯥꯍꯩꯗꯀꯣ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯤꯠ ꯇꯥꯡꯕꯅꯤꯒ ꯍꯥꯏꯅ ꯁꯤꯗꯤ ꯂꯥꯟꯊꯣꯛꯄ ꯑꯃꯐꯥꯎ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯁꯤ ꯃꯤꯠ ꯇꯥꯡꯕꯅꯦ ꯑꯩꯈꯣꯏꯅ ꯐꯅ ꯃꯣꯏꯗ ꯑꯉꯥꯡ ꯏꯟꯈꯠꯂꯤꯕ ꯏꯅꯥꯎꯁꯤꯡꯗ ꯐꯅ ꯈꯗꯥꯡ ꯊꯥꯗꯔꯁꯨ ꯐꯅ ꯄꯥꯎꯇꯥꯛ ꯄꯤꯔꯁꯨ ꯀꯣꯛꯇ ꯀꯔꯤꯝ ꯆꯪꯉꯣꯏ ꯍꯥꯏꯗꯤ ꯇꯥꯡꯀꯛꯁꯤꯗꯗꯤ ꯏꯝꯄ꯭ꯔꯦꯁꯟꯁꯦ ꯁꯤ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄꯗ ꯃꯤꯑꯣꯏꯕꯗ ꯄ꯭ꯔꯀ꯭ꯔꯤꯇꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯇꯥꯡꯀꯛ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯌꯥꯝꯅ ꯉꯥꯎꯁꯟꯅꯅꯤꯡꯕ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯡꯕ ꯏꯁꯇꯦꯖ ꯑꯃꯈꯛꯅꯤ ꯏꯃꯣꯁꯟꯗ ꯆꯠꯄ ꯈꯜꯂꯛꯄꯒ ꯇꯧꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯇꯦꯁ ꯇꯧꯅꯤꯡꯕ ꯈꯪꯅꯤꯡꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝ ꯍꯥꯏꯗꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯐꯖꯕ ꯁꯦꯠꯅꯤꯡꯕ ꯐꯖꯕ ꯂꯣꯏꯅꯅꯤꯡꯕ ꯑꯗꯨꯒꯤ ꯇꯥꯡꯀꯛꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯒ ꯁꯦꯟꯇꯤꯃꯦꯟꯗ ꯅꯠꯇ꯭ꯔꯒ ꯏꯃꯣꯁꯟꯗꯒ ꯆꯠꯇꯅ ꯐꯖꯅ ꯔꯤꯖꯟꯒ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯤꯗꯤ ꯆꯥꯝꯃꯗ ꯑꯃ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯒꯤ ꯏꯁꯇꯦꯖꯁꯤꯗꯗꯤ ꯆꯥꯝꯃꯗ ꯑꯃꯐꯥꯎꯗ ꯑꯃꯒꯨꯝꯕ ꯄꯥꯔꯁꯦꯟꯇꯦꯖ ꯌꯥꯝ ꯅꯦꯝꯅꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯑꯣꯏ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯩꯕꯨ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯃꯅꯤꯄꯨꯔ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯐꯥꯎꯟꯗꯔ ꯕꯕꯥ ꯕꯤꯍꯥꯔꯤ ꯈꯥꯏꯗꯦꯝ ꯕꯕꯥ ꯕꯤꯍꯥꯔꯤꯅ ꯍꯥꯏꯔꯝꯕ ꯑꯃ ꯂꯩ ꯏꯕꯨꯡꯉꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯉꯝꯖꯗꯕꯁꯦ ꯏꯁꯥꯗ ꯌꯨꯝ ꯄꯥꯟꯕꯁꯤꯒ ꯁꯤꯕꯁꯦ ꯁꯤꯒ ꯅꯪ ꯅꯁꯥꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯇꯩꯗꯤ ꯂꯣꯏ ꯉꯝꯕꯅꯦ ꯑꯇꯩꯗꯤ ꯑꯩ ꯄꯩꯁꯥꯁꯤꯗ ꯃꯔꯨꯞ ꯐꯪꯍꯟꯒꯦ ꯁꯤꯗ ꯇꯧꯒꯦ ꯑꯩ ꯁꯤ ꯇꯧꯒꯦ ꯂꯣꯏ ꯌꯥꯅꯤ ꯁꯤ ꯑꯅꯤꯁꯦ ꯅꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯦ ꯁꯤꯕꯁꯤꯃ ꯅꯪ ꯅꯁꯥ ꯁꯨꯡꯈꯪ ꯈꯪꯉꯣꯏ ꯍꯥꯏꯔꯝꯃꯣꯏ ꯌꯨꯝ ꯄꯥꯟꯕꯁꯤꯗꯤ ꯑꯩ ꯁꯤꯕꯗꯨꯃꯗꯤ ꯑꯩ ꯊꯥꯖꯩ ꯃꯇꯝꯗꯨꯗꯀꯣ ꯌꯨꯝ ꯄꯥꯟꯕꯁꯤ ꯕꯕꯥꯅ ꯍꯥꯏꯕꯁꯦ ꯑꯩ ꯈꯤꯇꯪ ꯈꯟꯊꯒꯤꯑꯕ ꯋꯥꯏ ꯁꯤ ꯑꯩꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯥꯝꯃꯗ 100%ꯗꯤ ꯍꯥꯏꯔꯣꯏꯀꯣ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯀꯥꯏꯅꯁꯨ ꯂꯩꯔꯤ ꯑꯃ ꯂꯩ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯕꯁꯦ ꯁꯤꯅꯤ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯌꯥꯗꯕ ꯑꯦꯔꯤꯌꯥ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯁꯤꯅ ꯇꯪꯈꯥꯏ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤꯗꯒꯤ ꯃꯥꯏꯌꯣꯟ ꯑꯃꯃꯨꯛ ꯁꯦꯝꯗꯣꯏꯅꯦꯕ ꯆꯍꯤ ꯀꯨꯟꯗ ꯌꯨꯝ ꯄꯥꯟ ꯇꯥꯔꯒꯁꯨ ꯆꯍꯤ 10ꯗꯣ ꯃꯥꯒꯤ ꯇꯪꯈꯥꯏꯅꯦꯕ ꯑꯗꯨꯗꯤ ꯃꯥꯏꯌꯣꯟ ꯁꯦꯝꯗꯣꯏꯅꯦ ꯆꯍꯤ 90ꯗ ꯄꯥꯜꯂꯒꯁꯨ ꯑꯗꯨꯅ ꯏꯟꯈꯠꯂꯛꯏꯕ ꯏꯆꯟꯁꯤꯡ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯅꯨꯄꯤꯁꯤꯡꯅꯁꯨ ꯑꯐꯕ ꯅꯨꯄꯥ ꯈꯟꯕꯤꯌꯨ ꯑꯐꯕ ꯍꯥꯏꯗꯤ ꯑꯐꯕ ꯃꯥꯏꯟꯁꯦꯠ ꯇꯣꯂꯣꯞ ꯆꯥꯕ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯅꯠꯇꯦꯀꯣ ꯄꯩꯁꯥꯗꯤ ꯄꯥꯏꯗ꯭ꯔꯁꯨ ꯍꯥꯏꯕ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯂꯩꯕ ꯃꯣꯔꯦꯜ ꯐꯕ ꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯆꯔꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯄꯣꯠꯂꯣꯏꯗꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯖꯣꯏ ꯑꯣꯏꯅꯦꯕꯀꯣ ꯂꯥꯁꯇꯤꯡ ꯑꯣꯏꯔꯛꯀꯅꯦꯕ ꯀꯔꯣꯔ ꯄꯥꯏꯖꯔꯁꯅꯨ ꯑꯗꯣ ꯍꯌꯦꯡ ꯅꯨꯄꯥꯗꯣ ꯀꯔꯣꯔ ꯄꯥꯏꯌꯦꯅ ꯕꯤꯂꯤꯌꯅꯔꯅꯦꯅ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯗꯨꯝ ꯑꯃꯥꯡꯕꯒꯤ ꯑꯃꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯄꯤ ꯇꯥꯅꯔꯛꯀꯅꯦꯕ ꯑꯗꯨꯅ ꯅꯨꯄꯥꯅꯁꯨ ꯑꯗꯨ ꯌꯦꯡꯕꯤꯔꯣ
ꯏꯟꯈꯠꯂꯛꯏꯕꯁꯤꯡꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ ꯁꯦꯟꯇꯤꯃꯦꯟꯗ ꯅꯠꯇ꯭ꯔꯒ ꯏꯃꯣꯁꯟꯗ ꯆꯠꯄꯤꯔꯨꯅꯣ ꯔꯤꯖꯟ ꯑꯣꯏꯅ ꯆꯠꯄ ꯑꯗꯨꯏꯗꯨꯅ ꯈ꯭ꯋꯥꯏ ꯑꯗꯣ ꯐꯠꯇꯕꯁꯤꯡꯗꯨꯗꯤ ꯀꯩꯗꯧ ꯇꯥꯔꯤ ꯃꯣꯏ ꯌꯨꯝ ꯄꯥꯟ ꯈꯪꯗ꯭ꯔꯀꯥꯟꯗ ꯁꯨꯝ ꯆꯨꯝꯊꯣꯔꯛꯀꯅꯦꯕ ꯑꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯆꯠꯅꯕ ꯌꯥꯗ꯭ꯔꯕꯖꯥꯠꯅꯤꯅꯦ ꯍꯥꯏꯗꯤ ꯃꯇꯧ ꯇꯝꯅꯔꯛꯀꯗꯣꯏꯅꯤꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯠꯂꯛꯇꯕꯒꯤ ꯑꯣꯏꯕ ꯌꯥꯏ ꯁꯤꯁꯇꯦꯝ ꯐꯦꯜ ꯑꯣꯏꯔꯛꯄꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯖꯤ ꯑꯔꯅꯤꯡ ꯌꯥꯝ ꯄꯥꯝꯅꯩ ꯌꯥꯝ ꯊꯨꯅ ꯄꯩꯁా ꯄꯥꯏꯕ ꯌꯥꯝ ꯊꯨꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯁꯤ ꯍꯧꯖꯤꯛꯀꯤꯗꯨꯒ ꯃꯃꯤ ꯍꯧꯖꯤꯛꯀꯤꯗꯨꯒ ꯂꯣꯏ ꯏꯟꯇꯔ ꯔꯤꯂꯦꯇꯦꯠ ꯑꯣꯏ ꯍꯥꯏꯅ ꯂꯧꯋꯦꯕ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯂꯣꯏ ꯄꯥꯝꯅꯕ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯅꯤ ꯍꯥꯏꯗꯤ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯄ ꯍꯦꯜꯂꯛꯄꯅꯤꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯟꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯤ ꯆꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯑꯗꯨꯒ ꯑꯗꯨꯗ ꯏꯟꯚꯣꯜꯕ ꯇꯧꯕꯗꯤ ꯌꯥꯗꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯟꯇꯦꯂꯤꯇꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯤ ꯆꯥꯡꯗꯤ ꯅꯦꯝꯃꯤꯕ ꯑꯗꯨꯗ ꯏꯟꯚꯣꯜꯕ ꯇꯧꯕ ꯌꯥꯈꯤꯔꯣꯏꯕ ꯌꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯀꯩꯅꯣꯁꯤꯗ ꯏꯟꯇꯔꯅꯦꯠꯀꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯤꯒꯤꯗꯤ ꯊꯤꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯇꯧ ꯇꯝꯕꯒꯤ ꯋꯥꯅꯦꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯕꯨ ꯌꯦꯡꯉꯣ ꯍꯟꯗꯛ ꯆꯍꯤꯒꯤ 2024ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁా ꯇꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯐꯪꯕ ꯐꯤꯂꯝꯁꯤ ꯀꯩꯅꯣ ꯑꯩ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯕꯅꯦ ꯆꯍꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯍꯟꯗꯛꯁꯦ ꯀꯔꯝꯕ ꯐꯤꯂꯝ ꯂꯩ ꯑꯦꯅꯤꯃꯦꯁꯟ ꯐꯤꯂꯝꯒꯨꯝꯕ ꯇꯣꯞ 5ꯇ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯟꯕ ꯇꯣꯞ 5ꯇ ꯃꯤꯅ ꯀꯨꯝꯕ ꯐꯤꯂꯝ ꯑꯃꯐꯥꯎ ꯑꯣꯏꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯏꯟꯁꯥꯏꯠ ꯑꯥꯎꯠ ꯇꯨ 200 million dollar ꯆꯪꯉꯦ ꯀꯂꯦꯛꯁꯟꯅ 1.699 billion dollar ꯀꯂꯦꯛ ꯇꯧꯋꯦꯕ ꯑꯗꯣ ꯃꯤ ꯅꯠꯇꯦꯕ ꯑꯦꯅꯤꯃꯦꯁꯟꯅꯦꯕ ꯃꯤꯅ ꯀꯨꯝꯕ ꯐꯤꯂꯝꯁꯤ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ ꯕꯣꯔ ꯆꯨꯔꯛꯑꯕꯅꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡꯁꯦ ꯑꯗꯒꯤ ꯀꯔꯤ ꯁꯤꯗꯁꯨ ꯊꯦꯠꯍꯧꯕꯗꯣ ꯃꯣꯅꯥ 2ꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯗꯤ ꯂꯦꯚꯦꯜꯁꯦ ꯑꯩꯈꯣꯏꯒꯤꯗꯅ ꯑꯃꯨꯛ ꯑꯩꯅ ꯁꯤ ꯊꯥꯡꯖꯟꯖꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯤ ꯂꯦꯚꯦꯜꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯂꯦꯚꯦꯜꯁꯤꯒ ꯑꯅꯤꯁꯦ ꯀꯗꯥꯏꯗꯅꯣꯃ ꯃꯣꯏꯅ ꯀꯨꯝꯅꯩ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗꯩ ꯅꯦꯝꯃꯤꯅꯤꯀꯣ ꯃꯤꯅ ꯀꯨꯝꯕ ꯐꯤꯂꯝꯗꯨꯗꯅ ꯄꯩꯁꯥ ꯌꯥꯝ ꯐꯪꯗ꯭ꯔꯒ ꯑꯦꯅꯤꯃꯦꯁꯟ ꯀꯥꯔꯇꯨꯟ ꯑꯌꯦꯛꯄꯗꯨꯗꯅ ꯌꯥꯝ ꯐꯪꯍꯜꯂꯤꯁꯦ ꯃꯣꯏ ꯆꯥꯎꯈꯠꯇꯕꯅꯦꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯌꯥꯔꯣꯏꯗꯤ ꯑꯗꯨꯏ ꯃꯔꯩꯗꯨꯗꯤ ꯂꯤꯆꯩ ꯀꯟꯅꯔꯛꯑꯅꯤ ꯑꯩꯈꯣꯏꯒꯤꯗꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯧ ꯑꯣꯠꯅꯕꯒꯤ ꯀꯩꯒꯤ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯋꯥꯔꯤꯗ ꯍꯥꯏꯗꯤ ꯑꯎꯟꯄꯣꯠ ꯀꯌꯥꯝ ꯌꯥꯎꯔꯛꯇꯕꯒꯤ ꯀꯩꯒꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯗ ꯀꯩꯅꯣ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯌꯦꯡꯉꯤꯗꯅ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕꯗꯤꯈꯔ ꯋꯥꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯅꯤꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯁꯣꯝꯗ ꯂꯥꯛꯏꯕ ꯑꯦꯗꯚꯥꯟꯁꯃꯦꯟꯁꯦ ꯁꯣꯝꯒꯤ ꯑꯦꯗꯚꯥꯟꯁꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯑꯃ ꯆꯪꯉꯦꯅ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯦꯕ ꯑꯥꯏꯟ ꯁꯦꯝꯕꯤꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯑꯥꯏꯟꯐꯧ ꯁꯦꯝꯕ ꯗꯔꯀꯥꯔ ꯂꯥꯛꯑꯦꯕ ꯍꯥꯏꯕꯗꯤ ꯁꯦ ꯈꯨꯗꯝ ꯍꯥꯏꯕꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯐꯦꯁꯕꯨꯛ ꯑꯣꯏꯔꯣ ꯑꯦꯅꯤ ꯊꯤꯡ ꯂꯩ ꯑꯩꯈꯣꯏ ꯁꯤꯗ ꯀꯌꯥꯝ ꯍꯥꯔꯝꯐꯨꯜ ꯑꯣꯏꯒꯦ ꯁꯤꯁꯨ ꯅꯩꯅꯕ ꯗꯔꯀꯥꯔ ꯂꯩ ꯁꯝ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛ ꯈꯔꯗꯗꯤ
ꯕꯤꯜ ꯐꯥꯎ ꯁꯦꯝꯃꯛꯑꯦ ꯐꯦꯁꯕꯨꯛꯀꯤꯗꯤ ꯁꯤꯐꯥꯎꯒꯤ ꯆꯥꯡ ꯆꯍꯤꯅꯦ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯗꯤ ꯃꯣꯏ ꯄꯥꯔꯂꯤꯃꯦꯟꯗ ꯄꯨꯊꯣꯛꯑꯒ ꯕꯤꯜ ꯁꯦꯝꯈꯤꯗꯧꯔꯦ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ ꯁꯤꯐꯧꯇꯤ ꯐꯦꯁꯕꯨꯛ ꯄꯥꯏ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯔꯤꯒꯨꯂꯦꯠ ꯇꯧꯔꯛꯅꯕ ꯍꯣꯠꯅꯔꯛꯄꯒꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯄꯜꯁꯦ ꯑꯃꯦꯔꯤꯀꯥ ꯑꯣꯏꯔꯒꯅꯤꯅ ꯃꯥꯅꯦ ꯑꯦꯄꯜ ꯀꯝꯄꯅꯤꯅ ꯁꯥꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯇꯧꯕ ꯐꯣꯟ ꯑꯥꯏꯐꯣꯟꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯒꯤ ꯑꯞꯗꯦꯠꯇꯨꯗ ꯁꯨꯝ ꯌꯥꯎꯅ ꯍꯣꯠꯅꯩꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯗꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯂꯛ ꯇꯥꯕꯅꯦꯕ ꯁꯤꯀꯤꯁꯨ ꯊꯣꯛꯇꯕ ꯃꯥꯅ ꯁꯤꯀꯤꯁꯨ ꯊꯣꯛꯇꯕ ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000 ꯊꯣꯛꯄ ꯑꯩꯅ ꯐꯣꯟ 2,00,000 ꯄꯤꯕ ꯄꯥꯏꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯥꯏꯗ ꯌꯥꯗꯦꯅ ꯈꯟꯒꯠꯂꯛꯑꯦ ꯑꯗꯨꯅ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩ ꯑꯗꯨ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯍꯟꯊꯕ ꯍꯥꯏꯗꯤ ꯑꯩꯁꯤ ꯑꯩ ꯃꯤꯅ ꯍꯟꯊꯅ ꯎꯔꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯁꯤ ꯄꯔꯁꯣꯅꯥꯂꯤꯇꯤ ꯌꯥꯎꯗꯕ ꯃꯤꯅꯤ ꯏꯁꯥꯅ ꯈꯟꯖꯔꯦ ꯑꯗꯨ ꯄꯥꯏꯅ ꯍꯣꯠꯅꯔꯛꯄꯗꯗꯤ ꯊꯣꯛꯍꯩꯗꯕ ꯇꯧꯍꯩꯗꯕ ꯇꯥꯍꯩꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯔꯦ ꯎꯔꯦ ꯀ꯭ꯔꯥꯏꯝ ꯑꯗꯨꯅꯦ ꯉꯁꯥꯏ ꯏꯖꯤ ꯑꯔꯅꯤꯡ ꯀꯥꯏꯅ ꯍꯥꯏꯖꯩꯗꯣ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯌꯥꯝꯅ ꯂꯥꯏꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯒꯤ ꯀꯩꯅꯣꯝꯃ ꯂꯥꯛꯄꯁꯤꯅ ꯁꯨꯛ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯥꯡꯍꯟꯅꯅꯕꯒꯤ ꯃꯆꯥ ꯑꯃꯅꯦ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯧꯕ ꯑꯃ ꯆꯪꯉꯤ ꯇꯥꯕꯅꯤꯅ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅꯗꯤ ꯊꯝꯕꯤꯔꯦ ꯑꯦꯛꯁꯄꯣꯖꯇꯤ ꯄꯨꯟꯅꯗꯤ ꯇꯧꯔꯛꯄ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯇꯔꯅꯦꯠ 5G 6Gꯕꯨ ꯂꯥꯛꯀꯗꯧꯔꯦ ꯐꯣꯟꯁꯨ 5G ꯂꯣꯏ ꯑꯣꯟꯊꯣꯛꯅꯔꯦ ꯇꯧꯔꯤꯁꯦ ꯑꯞꯗꯦꯠꯇꯤ ꯍꯦꯛꯇ ꯇꯧꯔꯛꯄ ꯆꯥꯏꯅꯥꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯌꯥꯅ ꯑꯗꯒꯤ ꯖꯄꯥꯟꯅ ꯃꯣꯏꯒꯤꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯗꯨꯗꯤ ꯌꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯎꯗꯤ ꯎꯔꯦ iPhone 15 ꯑꯣꯏꯔꯣ ꯄ꯭ꯔꯣ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯂꯣꯏ ꯂꯥꯛꯑꯦ 20 ꯐꯧ ꯂꯥꯛꯑꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯏꯖꯤ ꯑꯔꯅꯤꯡꯒ ꯍꯥꯏꯕꯤꯔꯤꯕ ꯑꯗꯒꯤ ꯏꯖꯤ ꯁꯛꯁꯦꯁ ꯃꯥꯅꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯨꯏꯅ ꯆꯠꯀꯗꯒꯦꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯛꯁꯦꯁꯇꯤ ꯐꯥꯎꯈ꯭ꯔꯦꯍꯦ ꯌꯦꯁ ꯄꯥꯏꯈ꯭ꯔꯦꯍꯦ ꯑꯩꯁ iPhone ꯑꯗꯨ ꯄ꯭ꯔꯣ ꯑꯗꯨ 1,250,000 512GB ꯀꯥꯏꯅ ꯇꯧꯈ꯭ꯔꯅꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯃꯨꯛ ꯏꯟꯁꯇꯥꯗ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇ ꯂꯥꯛꯑꯅꯤ ꯍꯧꯔꯛꯏꯕ ꯀ꯭ꯂꯥꯁ 8ꯇ ꯀꯥꯕ 10 ꯑꯗꯒꯤ 11 12 ꯁꯤꯐꯧꯁꯤꯗ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯃꯇꯧꯗꯨ ꯑꯃꯨꯛ ꯇꯝꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁ ꯁꯤ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯍꯥꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯤꯡꯁꯦꯜꯅꯤꯗ ꯄꯨꯝꯅꯃꯛꯅ ꯐꯣꯂꯣ ꯇꯧꯅꯔꯤ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯑꯗꯨꯅ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯅ ꯄꯤꯔꯤꯕ ꯏꯝꯄꯦꯛꯁꯦ ꯉꯁꯥꯏ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗꯒ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯒ ꯍꯥꯏꯁꯦ ꯀꯪꯂꯩꯄꯥꯛꯁꯤꯒꯤꯁꯨ ꯆꯥꯟꯅꯕ ꯑꯣꯔ ꯏꯚꯟ ꯏꯟꯗꯤꯌꯥꯒꯤꯁꯨ ꯆꯥꯟꯅꯕ ꯂꯩꯉꯥꯛ ꯂꯣꯟ ꯁꯦꯝꯕꯤꯔꯒ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯝꯕ ꯌꯥꯏ ꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯦꯖꯨꯀꯦꯁꯟꯗ ꯀꯗꯥꯏ ꯐꯥꯎꯕ ꯄꯨꯔꯛꯄ ꯌꯥꯏ ꯀꯥꯏꯁꯦ ꯃꯁꯤ ꯄꯨꯕꯤꯔꯛ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝꯅ ꯍꯥꯏꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯍꯥꯏꯗꯤ ꯀꯨꯏꯅꯁꯨ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯦ ꯃꯇꯝꯁꯨ ꯌꯥꯝꯅ ꯄꯤꯕꯤꯔꯦ ꯏꯌꯥꯝꯕꯒꯤ ꯉꯁꯥꯏ ꯍꯥꯏꯔꯛꯄꯁꯤꯕꯨꯗꯤ ꯂꯣꯏꯅꯕꯨꯗꯤ ꯌꯥꯎꯔꯦ ꯑꯗꯨꯗ ꯏꯌꯥꯝꯕꯅ ꯗꯤꯐꯥꯏꯟ ꯇꯧꯕꯗ ꯁꯛꯁꯦꯁꯐꯨꯜ ꯄꯔꯁꯟꯁꯦ ꯑꯦꯅꯤ ꯑꯥꯔꯇꯤꯁ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯅꯣ ꯁꯤꯡꯒꯔ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯒꯦꯔꯥ ꯁꯛꯁꯦꯁꯐꯨꯜ ꯄꯔꯁꯟꯁꯦ ꯌꯥꯝꯅ ꯀꯝꯗꯧꯅ ꯗꯤꯐꯥꯏꯟ ꯇꯧꯒꯅꯤ ꯁꯛꯁꯦꯁ ꯍꯥꯏꯁꯤ ꯃꯤꯅ ꯄꯤꯒꯗꯕ ꯔꯦꯀꯣꯛꯅꯦꯁꯟꯅꯦꯕ ꯍꯥꯏꯗꯤ ꯑꯩꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯀꯣ ꯏꯂꯣꯟ ꯃꯥꯛꯁꯇꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏꯕ ꯑꯩꯁꯤ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯤ ꯃꯌꯥꯝꯅꯗꯤ ꯌꯁ ꯏꯂꯣꯟ ꯃꯥꯛꯁ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯄꯤꯛꯈ꯭ꯔꯗꯨꯕꯨ ꯑꯩ ꯈꯪꯉꯝꯗꯦ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯈ꯭ꯋꯥꯏ ꯄꯩꯁꯥ ꯄꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯊꯣꯏꯅ ꯅꯩꯅꯔꯨꯗꯕ ꯍꯣꯏ ꯑꯅꯤꯜ ꯑꯝꯕꯥꯅꯤ ꯑꯗꯨ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯇꯥꯕꯩ ꯋꯥꯅꯤ ꯑꯩ ꯏꯆꯥ ꯆꯍꯤ 10ꯃꯨꯛ ꯁꯨꯕꯗꯨꯅ ꯃꯥꯒꯤ ꯑꯦꯁꯦꯠꯀꯤ ꯃꯔꯝꯗꯒ ꯍꯥꯏꯔꯤ ꯑꯗꯨ ꯃꯥ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯎꯔꯨꯕꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯂꯣꯟ ꯃꯛꯁ ꯐꯥꯎꯗ ꯁꯦꯟꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯐꯨꯠꯕꯣꯜꯗ ꯑꯣꯏꯔꯒ
ꯃꯦꯁꯤ ꯔꯣꯅꯥꯜꯗꯣ ꯀꯥꯏꯅ ꯃꯌꯥꯝꯅ ꯃꯦꯁꯤ ꯃꯁꯥꯁꯦ ꯑꯩ ꯁꯛꯁꯦꯁꯅꯦꯅ ꯃꯥ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯤꯕ ꯃꯥ ꯕꯦꯂꯣꯟꯗꯣꯔꯁꯦ 9ꯂꯛ ꯑꯣꯏꯔꯕꯅꯤ ꯃꯥ ꯐꯪꯉꯤꯁꯦ ꯃꯥꯒꯤ 8ꯂꯛꯂ 9ꯂꯛꯂ ꯑꯗꯣ 8ꯅꯤ 8ꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯥ ꯇꯥꯕꯗ ꯑꯩꯗꯤ ꯇꯥꯟꯅꯕ ꯉꯝꯗꯧ ꯃꯥꯟꯗꯦ 8 ꯐꯪꯕ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯧ ꯃꯥꯟꯗꯦꯕ ꯐꯥꯎꯔꯕ ꯄꯦꯂꯦ ꯃꯥꯔꯥꯗꯣꯅꯥꯐꯧꯗ ꯍꯥꯏꯗꯤ ꯕꯦꯂꯣꯟꯗꯣꯔ 8 ꯐꯪꯉꯥꯏ ꯑꯩꯗꯤ ꯉꯝꯈꯤꯕ ꯅꯠꯇꯦꯕ ꯃꯦꯁꯤꯐꯧꯗ ꯑꯗꯨꯝ ꯅꯤꯡꯕ ꯀꯥꯏꯕ ꯃꯥꯒꯤ ꯄꯦꯟꯖꯗꯕ ꯃꯥ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏꯗꯦꯕ ꯃꯥꯒꯤ ꯉꯁꯥꯏ ꯁꯤ ꯄꯣꯠꯁꯤ ꯍꯦꯛ ꯂꯥꯛꯇꯥꯔꯒꯗꯤ ꯀꯩꯅꯣ ꯃꯃꯥꯡꯗ ꯌꯥꯝ ꯉꯜꯂꯤꯉꯩꯗ ꯅꯩꯅꯈꯤꯕꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯟꯊꯨꯡ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ ꯁꯛꯁꯦꯁꯅꯦꯕ ꯑꯗꯣ ꯁꯛꯁꯦꯁꯇꯨꯗꯤ ꯃꯌꯥꯝꯅ ꯄꯤꯕꯅꯦꯕ ꯃꯁꯥꯗꯗꯤ ꯑꯩꯗꯤ ꯁꯛꯁꯦꯁꯇꯤ ꯂꯥꯏꯔꯅ ꯍꯧꯗ꯭ꯔꯤ ꯑꯩ ꯍꯧꯗ꯭ꯔꯤꯅ ꯈꯜꯂꯦ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯑꯩ ꯄꯨꯔꯥ ꯃꯀꯣꯛꯇ ꯂꯩꯔꯤ ꯍꯥꯏꯗꯤ ꯇꯧꯅꯤꯡꯕ ꯑꯩꯅ ꯁꯨꯝ ꯀꯩꯝꯇ ꯀꯩꯅꯣ ꯃꯄꯨꯡ ꯐꯥꯗꯕꯗꯧꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨ ꯐꯪꯒꯦꯅ ꯇꯥꯟꯅꯕꯩ ꯅꯠꯇꯕ ꯃꯄꯨꯡ ꯑꯃꯗ ꯐꯥꯗꯦ ꯑꯩꯅ ꯇꯧꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯄꯨꯡ ꯐꯥ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯇꯣꯝꯇ ꯌꯥꯝ ꯈꯜꯂꯦꯕ ꯒꯣꯜ ꯑꯩ ꯁꯤ ꯐꯪꯕꯒꯤ ꯋꯥ ꯅꯠꯇꯕ ꯃꯄꯨꯡ ꯁꯨꯡꯐꯥ ꯐꯥꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯉꯝ ꯁꯥꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯥꯏ ꯑꯗꯨꯅ ꯁꯛꯁꯦꯁꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯐꯤꯂꯣꯁꯣꯐꯤ ꯑꯩ ꯀꯩꯅꯣꯁꯤꯅ ꯙꯔꯃꯒꯤ ꯀꯩ ꯋꯥ ꯅꯠꯇꯦ ꯑꯩ ꯑꯩꯈꯣꯏꯒꯤ ꯒꯤꯇꯥꯒꯤ ꯐꯤꯂꯣꯁꯣꯐꯤꯁꯤꯗ ꯀꯔꯃ ꯌꯣꯒ ꯊꯕꯛ ꯇꯧ ꯃꯍꯩ ꯊꯤꯒꯅꯣ ꯁꯤ ꯈ꯭ꯋꯥꯏ ꯁꯛꯁꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯁꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯊꯕꯛꯇꯣ ꯅꯤꯌꯣꯝ ꯆꯨꯝꯅꯗ ꯇꯧꯁꯦꯕ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯅ ꯉꯥꯏ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕꯅꯤ ꯊꯕꯛꯇꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯗꯕ ꯍꯥꯏꯗꯤ ꯇꯧꯔꯤꯗꯤ ꯑꯗꯨꯝ ꯊꯣꯛꯄ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯑꯩ ꯍꯤꯔꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯁꯛꯁꯦꯁ ꯀꯩꯁꯨ ꯂꯥꯛꯑꯣꯏꯕ 100% ꯄꯤꯔꯀꯥꯟꯗ ꯃꯥꯅꯤ ꯍꯤꯔꯝ ꯑꯃꯗ ꯃꯥꯏ ꯄꯥꯛꯏ ꯃꯤꯁꯤꯡꯁꯦ ꯑꯉꯥꯎꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯍꯤꯔꯝꯗꯨꯗ ꯉꯥꯎꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯑꯉꯥꯎꯕꯒ ꯑꯐꯥꯎꯕꯒꯁꯦ ꯃꯌꯦꯛ ꯑꯃꯠꯇꯅꯤ ꯈꯦꯠꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯣꯒ ꯐꯣꯒꯗꯪꯅꯤ ꯑꯃꯅ ꯉꯥꯎꯕ ꯑꯃꯅ ꯐꯥꯎꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯁꯨ ꯑꯩꯒꯤ ꯑꯣꯖꯥ ꯔꯥꯖꯦꯟꯅ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯈꯤꯕ ꯊꯤꯌꯦꯇꯔꯒꯤ ꯑꯣꯖꯥ ꯑꯩ ꯌꯥꯝ ꯑꯦꯂꯥꯕꯣꯔꯦꯠ ꯇꯧꯖꯔꯔꯣꯏꯒꯦ ꯍꯥꯏꯗꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯁꯥꯡꯉꯦ ꯔꯥꯅꯥ ꯄ꯭ꯔꯇꯥꯞꯇ ꯍꯅꯨꯕꯤ ꯑꯃꯈꯛꯅ ꯍꯥꯏꯈꯤꯕ ꯃꯣꯡꯒꯣꯜꯅ ꯂꯣꯏ ꯄꯥꯏꯔꯒ ꯏꯟꯗꯤꯌꯥ ꯁꯨꯞꯄꯒ ꯃꯇꯝꯗ ꯔꯥꯅꯥ ꯄ꯭ꯔꯇꯥꯞꯁꯤ ꯑꯩ ꯐꯥꯎꯈ꯭ꯔꯕ ꯀꯩꯅꯣꯅꯤꯅꯀꯣ ꯃꯥ ꯍꯟꯗꯣꯔꯛꯑꯕꯅꯤ ꯍꯥꯏꯗꯤ ꯃꯤꯆꯦꯟ ꯑꯣꯏꯅ ꯂꯣꯜꯂꯛꯑꯕꯅꯤ ꯃꯔꯩꯕꯥꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯅꯤ ꯃꯥꯒꯤ ꯀꯩꯅꯣꯕꯨꯗꯤ ꯔꯥꯅꯥ ꯄ꯭ꯔꯇꯥꯞꯇ ꯍꯅꯨꯕꯤꯗꯨꯅ ꯔꯥꯅꯥ ꯅꯪ ꯉꯥꯎꯗ꯭ꯔꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯪ ꯉꯥꯎꯗ꯭ꯔꯤ ꯅꯪꯒꯤ ꯅꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯉꯥꯎꯕꯗꯣ ꯅꯪꯒꯤ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯉꯥꯎꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯍꯟꯖꯟꯕ ꯉꯝꯒꯅꯤ ꯈꯨꯕꯝ ꯅꯪ ꯉꯥꯎꯕ ꯔꯥꯅꯥꯅ ꯑꯗꯨꯗ ꯈꯟꯊꯔ ꯀꯩꯅꯣ ꯑꯩ ꯑꯁꯨꯛ ꯅꯨꯡꯁꯤꯁꯤꯕꯨ ꯉꯥꯎꯗ꯭ꯔꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯨꯡꯁꯤꯕ ꯌꯧꯗ꯭ꯔꯤ ꯍꯥꯏꯁꯤ ꯗꯦꯠ ꯃꯤꯟꯁ ꯍꯥꯏꯕꯅꯦꯕ ꯅꯪꯒꯤ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕ ꯌꯧꯗ꯭ꯔꯤ ꯅꯪꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯡ ꯇꯝꯃꯀꯥꯟꯗ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯣꯏ ꯍꯥꯏ ꯅꯪ ꯉꯥꯎꯗ꯭ꯔꯤ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯅ ꯉꯥꯎꯋꯦ ꯍꯥꯏꯅꯕ ꯍꯥꯏꯅ ꯁꯤ ꯋꯥꯍꯩꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯉꯥꯎꯔꯦ ꯍꯥꯏꯔꯛꯅꯕꯒꯤ ꯆꯥꯡꯁꯦ ꯁꯤꯗ ꯑꯣꯖꯥꯅ ꯔꯤꯍꯔꯁꯦꯜ ꯄꯨꯡ 8ꯇꯒꯤ ꯍꯧꯒꯗꯕꯗꯣ ꯄꯨꯡ 6 ꯇꯥꯗ꯭ꯔꯤꯉꯩ ꯆꯠꯂꯒ ꯍꯥꯟꯅ ꯉꯥꯏ ꯂꯩꯕ ꯊꯦꯡꯅꯍꯟꯕ ꯍꯥꯏꯗꯤ ꯉꯥꯎꯔꯦ ꯍꯥꯏꯅꯕꯁꯤꯒꯤ ꯌꯥꯝ ꯍꯣꯠꯅꯈꯤ ꯍꯥꯏꯇꯥꯔꯦ ꯚꯣꯂꯨꯝ ꯂꯩꯈꯠꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯝꯗꯅ ꯏꯁꯥꯁꯤ ꯉꯥꯎꯍꯟꯅꯕ ꯍꯥꯏꯗꯤ ꯅꯝꯗꯅ ꯉꯥꯎꯍꯟꯗ ꯌꯥꯗ꯭ꯔꯦꯅ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯅ ꯁꯛꯁꯦꯁ ꯍꯤꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯂꯥꯏꯔꯤꯛꯇ ꯑꯣꯏꯔꯣ IASꯀ ꯑꯣꯏꯗꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇꯀꯣ
civil administration naga tonga tonga ba competitive exam am lay ko sida larik lam da so makok thong ba oi ge di larik to mi so larik tong tang ngau wi yo leibak ning musu leibak tong tang ngau si kala to je ba khu ju kala da du ngau si sanaroi su sanaroi da ngau si success ki success ngak ta leibak si pu chai chai ni ano si hai ni ko ge sai amazu do your duty na hai si why diam can know do your duty am like do na thau tau hai ni thau je kai no art tok ja ba ina kala tau ri ba ina film kummaga acting tawgi afajaba afaba film mama puthongnabagi wakhal dhadoga bole kyang khanta ade dudi mathau tawdreba kala du actor artist ni mama kari gi no ba somdamu ai haji kanogi wanate mi gi nataba nate haji pungning jang kan adudi ngawra roeba ngawra roe adudi ngawba ni ngasa haiba waiji ngawdrabane ba yaudre lebak ki oina khanmada so laiboi graba khoi lamyan mi hijami rabo iramdam sigida makta tola taraba singi lairaba singi da makta ngawram mi ne ba nungai ai phagraba ne ba ma nungai ai phaba mi ne ba ngawbai natro ngawbai natro yumda bok laitana punsi chupa chingong manungda lairaba singi da makta ka tho ngasi akoina ma laidongna sonari ja ngawram magi ne ba ma masana di mai pa khidrabane ningamdana laigidrabane tolaba chotaraba khunai sigidamakta thamoi nungda ningamda neba mana thawai thagri si adubu hujiki mirol khoina di ma je mai pa abane mani ne sini ke success warije deep oimandana ko koi yamaga famina baje koi adum nong madum phamma adum loibadi naidokdi mande singthokpada yamagi wakhlon adagi philosophy ko koi gi khalliba aduga thuklo phawra haiba adugumba personality dugi koina ngasi thengnajariba aduga sajariba wari mayama dagi yamaga ngasi tanthagi adugumba the spotlight session jida phaminadana punsigi thengnagiba waba kayama adagi hauji thengnariba aduga isana kamdawna honnari adu wagar kanjida aiju leirina aigi family gi damakta ilepi ichagi damakta ilepi kalagi damakta lepi hingini aigi destination jo ina ubu ngamda taraga jo ai journey sidi chali haibagi wakalon sida thambiwa haini aitana thagachari yamba yamna kuina ju sangna ju dum tawre aduga viewers sing da ju koi haijari sang taraga ju masi fajana tabi taraga di kitang di punsida aduga kana gadrani khanjai hauraiba naha singda ngasai gi success ki matang bu oiro youth ki matang bu oiro aduga awaba mayam sida ai am khang ai dana nate ai ke chu khang mai nate ai oza guru sing ai di tumit kumani kala gi lam ji su sengna ujik chana ri wari ai oza na ga ta ga nomadi u gi bse ai oza na ai di tv da ke da la kana ai sang ji yang ngang ni kaina khan ma su ai oza na maram di oza gi ma pham da di adigi kai su kai nate moina takpi tambi ba moina haibibado ai ngasi khara thamoi gi ba kena da sabasidi aina larik paraga thengnaruba nate ai punsi dagi tamjaba mayam do ai pangdharaba punsi dagi tamjaba mayam do adu kitang share to ne mayam na soi ba lan gi yor so ai khangai chana ngang ba scholar na expert nate
ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯁꯨꯝ ꯄꯨꯛꯅꯤꯡꯗꯒꯤ ꯍꯥꯟꯅ ꯍꯥꯏꯔꯣꯏꯗꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯕ ꯌꯥꯏ ꯌꯥꯎꯔꯝꯕ ꯌꯥꯏ ꯏꯃꯣꯁꯟꯗ ꯆꯠꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯗꯦ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥ ꯐꯪꯉꯕ ꯃꯇꯨꯡꯗ ꯍꯦꯟꯅ ꯐꯪꯉꯕ ꯃꯇꯨꯡꯗ ꯆꯩꯅꯥ ꯐꯥꯎꯗ꯭ꯔꯕ ꯏꯌꯥꯝꯕꯒ ꯉꯁꯤ ꯁꯨꯃꯥꯏꯅ ꯊꯝꯖꯔꯒꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯋꯥꯅꯔꯤ ꯉꯥꯛꯇꯅꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯀꯪꯂꯩꯆꯥꯁꯤꯡꯁꯦ ꯑꯗꯣ ꯃꯊꯦꯜ ꯑꯃꯅꯦꯅꯁꯨ ꯈꯟꯗꯣꯛꯁꯦ ꯍꯧꯖꯤꯛꯀꯤ ꯊꯧꯔꯝꯁꯤꯒꯤꯀꯣ ꯍꯥꯏꯗꯤ ꯐꯤꯂꯝ ꯑꯦꯛꯇꯔ ꯑꯃ ꯂꯥꯛꯄꯗ ꯍꯥꯏꯗꯤ ꯀꯔꯤ ꯆꯥꯕ ꯍꯩꯅꯩ ꯀꯔꯤ ꯊꯣꯡꯉꯒ ꯍꯥꯎꯏ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯋꯥꯔꯤꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯆꯠꯀꯅꯦꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯑꯗꯨꯅꯤ ꯃꯌꯥꯝꯅ ꯎꯅꯤꯡꯉꯤꯁꯨ ꯇꯥꯅꯤꯡꯉꯤꯁꯨ ꯑꯩꯗꯤ ꯑꯗꯨ ꯊꯣꯡꯕ ꯍꯩꯅꯩ ꯑꯗꯨ ꯆꯥꯕ ꯍꯩꯅꯩ ꯑꯩ ꯀꯌꯥ ꯑꯌꯨꯛ ꯄꯨꯡ ꯑꯁꯨꯛꯇ ꯍꯧꯒꯠꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯁꯤ ꯍꯥꯟꯅ ꯇꯧꯁꯦ ꯑꯩꯒꯤ ꯍꯦꯕꯤꯠꯅꯤ ꯀꯥꯏ ꯁꯤꯗꯁꯨ ꯌꯥꯝ ꯏꯊꯤꯜ ꯄꯤꯔꯤꯅꯦꯕ ꯈꯨꯟꯅꯥꯏꯁꯤꯗꯀꯣ ꯑꯐꯥꯎꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤꯁꯤꯁꯨ ꯑꯗꯨꯝ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃꯅꯦꯕ ꯍꯌꯦꯡ ꯁꯤꯁꯨ ꯈꯪꯖꯟꯕꯗ ꯑꯗꯨꯝ ꯀꯥꯟꯅꯍꯧꯏ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯒ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯦ ꯌꯦꯁ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤ ꯑꯩ ꯁꯤꯐꯧꯗꯤ ꯊꯦꯡꯅꯔꯦ ꯑꯗꯣ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯗꯥꯕꯅꯤꯁꯨ ꯁꯨꯃꯥꯏꯅ ꯊꯦꯡꯅꯈꯤ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯒ ꯌꯥꯝꯅ ꯀꯔꯤꯁꯨ ꯑꯣꯏꯖꯗ꯭ꯔꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯨꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝꯄꯥꯛꯊꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯦꯖ ꯑꯦ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗ ꯁꯥꯟꯅꯖꯔꯤꯕ ꯋꯥꯔꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣꯛꯁꯤꯗ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯇꯧ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯁꯤꯅ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯃꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯇꯥꯔꯒꯗꯤ ꯃꯃꯤꯠ ꯃꯃꯥꯏ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯄꯥꯡ ꯇꯥꯔꯒꯁꯨ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠꯁꯤꯗ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯟꯊꯥꯒꯤ ꯁꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯊꯝꯖꯕ ꯈꯤꯇꯪ ꯑꯩꯈꯣꯏ ꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯑꯗꯨꯝ ꯐꯝꯃꯒ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯁꯨ ꯑꯗꯨꯝ ꯂꯧꯖꯒꯦ ꯀꯔꯤꯒꯨꯝꯕ ꯑꯌꯥꯝꯕꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯕꯨꯁꯨ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯈꯟꯅꯕ ꯊꯧꯔꯝꯗ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯌꯥꯎꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯊꯥꯒꯠꯆꯩ ꯏꯄꯤꯁꯣꯠꯁꯦ ꯀꯝꯗꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯅꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯤꯒꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯒꯨꯝꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯂꯩ ꯇꯥꯔꯒꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠꯁꯤꯅ ꯃꯌꯥꯝꯗ ꯀꯔꯤ ꯏꯊꯤꯜ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ